ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯒꯤ ꯃꯤꯡ ꯃꯪꯂꯦꯝ ꯀꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯡꯗ ꯁꯥꯏꯀꯜ ꯊꯧꯔꯛꯂꯤꯕ ꯅꯨꯄꯥꯁꯤꯗꯤ ꯑꯩ ꯅꯠꯇꯦ꯫ ꯑꯩꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯁꯛ ꯀꯣꯟꯅ ꯇꯥꯛꯆꯒꯦ꯫ ꯑꯩꯅ ꯉꯁꯤ ꯃꯤꯌꯥꯝꯗ ꯋꯥꯔꯤ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕꯁꯤ ꯃꯁꯤꯗ ꯎꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯋꯥꯔꯤꯅꯤ꯫ ꯀꯥꯏꯗꯅꯣ? ꯅꯣꯏꯗꯅꯤ꯫ ꯀꯩ? ꯉꯍꯥꯟ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯔꯝꯕ ꯁꯥꯎꯅ ꯄꯤꯔꯝꯕ ꯁꯅꯥꯗꯨ ꯂꯣꯏ ꯂꯩꯔꯕꯅꯦ꯫ ꯉꯍꯥꯟ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯂꯥꯛꯁꯨ ꯂꯥꯛꯇꯦ꯫ ꯂꯥꯛꯄꯗꯣ ꯊꯕꯛꯁꯤꯅ ꯌꯥꯗ ꯇꯧꯔꯤꯅꯦ꯫ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯂꯧꯔꯣ ꯆꯠꯁꯤ ꯆꯪꯉꯣ꯫ ꯂꯥꯛꯑꯣ꯫ ꯏꯇꯥꯎꯒꯤꯗꯤ ꯀꯌꯥꯝ ꯋꯥꯠꯂꯤꯕ? ꯀꯩꯅꯣ ꯏꯇꯥꯎ? ꯑꯦꯔꯥ ꯅꯪꯁꯨ ꯈꯪꯖꯟꯅꯗ꯭ꯔꯦ꯫ ꯑꯋꯥꯡ ꯂꯩꯀꯥꯏ ꯊꯥꯖꯗꯣ ꯐꯥꯏꯔꯦꯜ ꯑꯝꯇ ꯁ꯭ꯋꯥꯏ ꯇꯧꯁꯜꯂꯁꯤꯗꯅ꯫ ꯑꯗꯨꯕꯨꯗꯤ ꯌꯥꯕ꯫ ꯑꯗ ꯃꯣꯏ ꯃꯄꯥꯗꯣ ꯃꯦꯂꯩꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯗ ꯃꯄꯥ ꯍꯥꯏꯅ ꯄꯜꯂꯤꯕꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ꯫ ꯃꯦꯂꯩꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯗꯕ ꯃꯤ ꯑꯃ ꯄꯨꯊꯣꯛꯎ ꯍꯥꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅꯤ꯫ ꯊꯥꯖ ꯍꯥꯏꯔꯤꯕ ꯃꯦꯂꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤꯁꯤꯒꯤꯁꯨ ꯃꯄꯥꯅꯤ꯫ ꯃꯣꯏ ꯃꯄꯥꯗꯣ ꯑꯗꯨ ꯋꯥꯅꯤ꯫ ꯀꯥꯟꯗꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯀꯜꯆꯔ ꯌꯣꯛꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯃꯇꯝꯁꯤꯗ ꯑꯗꯨꯉꯩꯒꯤ ꯔꯃꯥꯟꯗꯤ ꯙꯔꯃꯗ ꯌꯛ ꯂꯥꯎꯕ ꯑꯗꯨꯒꯨꯝꯕ ꯃꯄꯥꯅꯤ ꯍꯥꯏꯔꯤꯕ ꯃꯄꯥꯁꯦ꯫ ꯍꯩ ꯅꯈꯣꯏ ꯃꯈꯥ ꯂꯩꯀꯥꯏ ꯃꯆꯥꯔꯥ ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯆꯥꯔꯥ? ꯃꯈꯥ ꯂꯩꯀꯥꯏ ꯃꯆꯥ꯫ ꯁ꯭ꯋꯥꯏꯗ ꯀꯅꯥ ꯁꯥꯟꯅꯧ ꯍꯥꯏ? ꯆꯠꯂꯣ ꯑꯥ ꯁꯥꯟꯅꯧꯆꯣ ꯆꯠꯂꯣ꯫ ꯀꯔꯤ ꯂꯩꯅꯣ ꯁꯤꯗꯤ? ꯑꯃꯨꯛꯇꯪ ꯎꯕꯗꯣ ꯐꯖꯅ ꯁꯥꯠꯂꯦꯗ. 이씨, ꯊꯣꯡꯅ ꯀꯜꯂꯛꯆꯔꯦꯗ ꯃꯣꯏꯗꯤ. ꯀꯔꯤ ꯂꯩꯅꯣꯅꯦ ꯅꯪꯕꯣ? ꯊꯣꯡ ꯐꯖꯔꯦꯗ. ꯃꯤꯌꯥꯝꯅ ꯎꯕꯤꯔꯤꯕꯁꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯕ, ꯃꯤꯅ ꯃꯉꯣꯟꯗꯒꯤ ꯈꯖꯤꯛꯇꯪ ꯍꯦꯟꯈꯤꯕꯗ ꯍꯦꯟꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯕ, ꯁꯥꯠꯂꯝꯂꯤꯕ ꯂꯩꯔꯥꯡꯁꯤꯗ ꯃꯥꯅ ꯁꯨꯔꯨ 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 ꯅꯩꯔꯤꯕꯁꯤꯗ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯒꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯨ ꯍꯟꯗꯛ ꯃꯔꯛꯁꯤꯕꯨ ꯁꯝ ꯅꯨꯡꯒ ꯑꯃꯠꯇ ꯀꯛꯅꯈꯤꯗ꯭ꯔꯦ ꯇꯧꯔꯤꯁꯤꯕꯣ꯫ ꯏꯝꯐꯥꯜ ꯃꯇꯧ ꯇꯝꯃꯤꯕ ꯍꯥꯏꯗꯨꯔ ꯀꯩꯅꯣ ꯁꯝ ꯌꯥꯝ ꯈꯥꯛꯄ ꯑꯃ ꯀꯟꯅ ꯆꯠꯅꯈꯠꯂꯛꯏ꯫ ꯁꯝ ꯈꯥꯛꯄ꯭ꯔꯕꯨ ꯁꯝꯗꯨꯅ ꯃꯌꯥ ꯌꯧꯗꯅ ꯆꯥꯛꯀ ꯄꯨꯟꯅ ꯁꯥꯏꯃꯤꯟꯅꯕ ꯃꯤꯁꯨ ꯌꯥꯎꯔꯄꯣꯠꯅꯤ꯫ ꯏꯔꯝꯗꯝꯁꯤꯗ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯁꯤꯁꯇꯦꯝ ꯆꯠꯅꯗꯕ ꯌꯥꯔꯣꯏ, ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯗ ꯁꯦꯜ ꯊꯨꯝ ꯄꯤꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯟꯅ ꯉꯥꯡꯅꯔꯛꯂꯤꯕ ꯇꯥꯟꯖꯥꯁꯤꯗ ꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯁꯝ ꯀꯛꯐꯝ ꯖꯒꯥ ꯑꯃꯈꯛ ꯍꯥꯡꯖꯗꯨꯅ ꯃꯥꯅ ꯁꯝ ꯀꯛꯇꯨꯅ ꯁꯦꯜ ꯇꯥꯟꯅꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯂꯥꯛꯄꯤꯗꯦ꯫ ꯀꯅꯥꯅ ꯂꯥꯛꯄꯤꯗ꯭ꯔꯕꯁꯨ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯂꯥꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯋꯥꯅ ꯁꯝ ꯀꯛꯅꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯖꯔꯤ꯫ ꯋꯥꯅ ꯉꯥꯏꯖꯔꯤꯕ ꯅꯨꯄꯥꯁꯦ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯃꯦꯂꯩ, ꯃꯦꯂꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯔꯨꯞꯅꯤ꯫ ꯏꯝꯐꯥꯜ ꯃꯇꯧ ꯇꯝꯕꯗ ꯃꯥꯡꯖꯒꯗꯧꯔꯤꯁꯦ ꯑꯩꯈꯣꯏ ꯈꯛꯇꯅꯤ꯫ ꯑꯩ ꯏ ꯀꯥꯔꯛꯇ꯭ꯔꯕ ꯂꯩꯀꯥꯏ ꯑꯉꯥꯡ ꯁꯥꯟꯅꯔꯤ ꯃꯌꯥꯝꯁꯦ ꯐꯥꯗꯅ ꯃꯔꯨ ꯀꯣꯛꯈꯠꯂꯛꯀꯅꯤꯀꯣ ꯉꯁꯤ꯫ ꯑꯣ ꯇꯥꯗꯧ! ꯏꯕꯦꯝꯃ ꯅꯪ ꯅꯁꯝꯗꯨ ꯇꯦꯟꯅ ꯀꯛꯊꯠꯁꯦꯕ꯭ꯔꯣ? ꯂꯤꯆꯩ ꯃꯔꯨ ꯁꯥꯗ꯭ꯔꯥ?
ꯅꯠꯇ꯭ꯔꯒ ꯅꯪꯅ ꯄꯥꯏꯔꯤꯕ ꯌꯦꯟꯗꯨ ꯃꯔꯨ ꯀꯣꯛꯊꯣꯛꯁꯦ ꯍꯥꯏꯔꯣ ꯄꯦꯜꯂꯕꯅꯤꯍꯦ ꯑꯣꯅꯦ ꯊꯥꯖ ꯃꯥꯃꯤ ꯃꯄꯥꯅ ꯁꯝꯆꯦꯠꯀ ꯀꯥꯇꯤꯒ ꯄꯨꯔꯒ ꯂꯥꯛꯑꯣꯌꯦ ꯐꯠ ꯂꯥꯎꯅ ꯍꯥ ꯀꯩꯅꯣ ꯍꯧꯖꯤꯛꯂꯣ ꯍꯥꯏꯁꯦ ꯑꯩꯗꯤꯅꯦ ꯃꯤꯌꯥꯝꯅ ꯃꯥꯡꯗ ꯎꯕꯤꯔꯤꯕ ꯅꯨꯄꯤꯁꯤ ꯅꯨꯄꯥꯔꯥ ꯅꯨꯄꯤꯔꯥ ꯍꯥꯏꯕ ꯈꯟꯗꯣꯛꯐꯝ ꯈꯪꯗꯕ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯑꯗꯨꯃꯛꯄꯨ ꯃꯥꯒꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕꯁꯦ ꯃꯤꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯎꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯑꯩꯅ ꯄꯤꯖꯗ꯭ꯔꯦ ꯍꯌꯦꯡ ꯑꯣꯏꯔꯗꯤ ꯑꯩ ꯍꯌꯦꯡ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯆꯠꯂꯣ ꯑꯝꯇ ꯆꯠꯂꯣ ꯅꯪꯅ ꯀꯥꯏꯗ ꯑꯣ ꯇꯥ ꯅꯣꯡꯕꯥꯟꯒꯤ ꯃꯔꯤꯟ ꯌꯥꯝ ꯐꯕ ꯑꯃ ꯂꯩ ꯃꯥꯜꯂꯦ ꯑꯝꯇ ꯊꯣꯝꯗꯠꯅꯍꯜꯂꯨꯒꯦ ꯏꯁ ꯅꯨꯄꯤ ꯊꯣꯛꯏꯗ ꯌꯦꯟ ꯀꯥꯎꯅꯕ ꯐꯩ ꯅꯨꯄꯤ ꯊꯣꯛꯏ 이치! 가이드노! 얼마나 얘한테 깍탔다 하려게! ꯃꯥꯡꯗ ꯃꯤꯌꯥꯝꯅ ꯎꯕꯤꯔꯤꯕ ꯉꯥꯔꯣꯏ ꯁꯥꯕꯥꯟ ꯇꯥꯔꯕ ꯅꯨꯄꯤ ꯃꯆꯥꯁꯤ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯃꯦꯂꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯖꯕ ꯃꯆꯟꯅꯨꯄꯤꯗꯨꯅꯤ ꯑꯗꯨꯒ ꯅꯥꯀꯟꯗ ꯎꯔꯤꯕ ꯅꯨꯄꯥꯁꯤꯅ ꯂꯩꯀꯥꯏ ꯋꯥꯡꯃ ꯂꯥꯟꯗꯅ ꯑꯩꯈꯣꯏꯒꯤ ꯌꯦꯅꯈꯥꯗ ꯊꯥꯕ ꯐꯗꯤꯒꯣꯝꯗꯤ ꯑꯩꯅ ꯐꯣꯏꯔꯒ ꯏꯟꯁꯥꯡ ꯊꯥꯛꯇꯅ ꯀꯅꯥꯅ ꯊꯥꯛꯀꯅꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯃꯣꯡ ꯍꯥꯗꯅ ꯅꯨꯄꯤ ꯃꯆꯥꯁꯤꯒ ꯅꯨꯡꯁꯤꯅꯖꯔꯤꯕ ꯅꯨꯄꯥꯗꯨꯅꯤ 아이bunga khuragidi nasala sinatana kanasu leitedo hurene nanga sam kakpoloraga minda cheng takhibani khara loksilomko ꯂꯧꯁꯟ ꯖꯔꯨꯒꯦ ꯈꯨꯔꯥ khurana su nangi masak thokpa ma tawnida ꯈꯨꯔꯥ ꯍꯟꯗꯛ ꯃꯔꯛꯁꯦ ꯁꯝ ꯀꯛꯄꯒꯤ ꯃꯤ ꯏꯔꯥꯛ ꯂꯥꯛꯇꯕꯁꯤꯗ ꯑꯁ ꯆꯔꯥ ꯍꯦꯟꯗꯧꯔ ꯈꯪꯄꯣꯠꯇꯦꯗ ꯁꯝ ꯀꯛꯄꯗ ꯏꯁꯤꯡ ꯍꯥꯟꯅꯤ ꯀꯛꯆꯒꯦ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄꯨꯟꯁꯤꯅꯤꯗꯣ ꯈꯨꯔꯥ ꯕꯦꯃꯥ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯀꯣꯂꯦꯖ ꯆꯠꯂꯨꯒꯦ ꯇꯥꯗ ꯀꯥꯎ ꯀꯣꯂꯦꯖꯁꯤ ꯀꯥꯒꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯀꯣꯂꯦꯖ ꯑꯝꯇ ꯀꯥꯕ ꯐꯪꯉꯛꯇ꯭ꯔꯦꯗ ꯀ꯭ꯂꯥꯁ 2 ꯀꯥꯔꯛꯄꯗ ꯑꯗꯨꯝ ꯇꯨꯈ꯭ꯔꯦ ꯑꯗꯨꯅꯕꯨ ꯁꯝꯆꯦꯠ ꯑꯃꯒ ꯀꯥꯇꯤ ꯑꯃ ꯄꯨꯟꯁꯤꯁꯤ ꯂꯦꯜꯂꯤꯁꯤꯅꯤ ꯀꯣꯂꯣꯝ ꯄꯥꯏꯒꯦꯗꯤ ꯀꯟꯅ ꯍꯣꯠꯅꯍꯧꯔꯁꯤ ꯉꯥꯏꯔꯦ pung kya da lakadoino ꯀ꯭ꯂꯥꯁ ꯍꯦꯛ ꯂꯣꯏꯕꯒ ꯍꯜꯂꯛꯇꯣꯏꯅꯤ ꯍꯥꯟꯅꯒꯤ ꯃꯇꯝꯗꯨꯗ hanigi matam eba pung leibra katu kalan tawlai gano pung hom ta digida ngata lo magi khanbada khuragi sangba se loin kelabani ꯈꯨꯔꯥꯅꯤ ꯏꯆꯥꯅꯨꯄꯤ ꯃꯊꯟꯇ ꯄꯣꯛꯄꯁꯤꯗ ꯄꯪꯈꯟꯗ ꯈꯟꯖꯜꯂꯦ ꯈꯨꯔꯥ ꯄꯪꯈꯟꯁꯨ ꯈꯟꯕꯤꯔꯨꯅꯨ ꯃꯥ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕ ꯃꯤꯁꯨ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯃꯤꯅꯤ ꯋꯥꯈꯜ ꯐꯥꯗꯕ ꯉꯝꯅꯤ ꯀꯩꯅꯣ ꯈꯨꯔꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯨꯔꯥ ꯃꯥꯁꯤ ꯊꯣꯏꯗꯣꯛꯅ ꯐꯠꯇꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯑꯁ ꯈꯨꯔꯥ ꯄꯥꯈꯟꯁꯨ ꯈꯟꯖꯟꯕꯤꯔꯨꯅꯨꯗ ꯄꯤꯛꯇ ꯄꯤꯛꯄ ꯑꯉꯥꯡꯁꯨ ꯅꯠꯇꯦ to pikta pikpa natabadunanine aina nomo iwaba helaibse aina magidamakta pangthokkadauba thabak ani le ꯈꯨꯔꯥ ahanbada mapale bakta thabak tauba afaba nupa macha amada haina singnaduna luhongduna marek mahau thok hinganba swaidadi pamde imphanda su pamde Delhi Bombay Bangalore da khuragi mi wa tenhei bo ꯈꯨꯔꯥꯒꯤ ꯑꯅꯤꯡꯕ ꯑꯇꯣꯞꯄꯗꯨꯅ ꯀꯔꯝꯕꯅꯣ ꯈꯨꯔꯥ hey isagi luhongbadane liklu pareng marudu sukthuk chawbado unge sini ꯊꯃꯣꯏ ꯅꯨꯡꯒꯤ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯕ ꯍꯣꯏ ꯀꯩ ꯍꯥꯏꯅꯣ ꯅꯍꯥꯛ ꯌꯥꯔꯦ ꯅꯈꯨꯠꯅꯤꯅ ꯌꯥꯝ ꯊꯤꯔꯗꯅ ꯐꯖ ꯌꯥꯗ꯭ꯔꯣ
ꯄꯥꯔꯣꯏꯗ ꯐꯥꯒꯤꯗꯒꯤ ꯑꯩꯁꯦ ꯅꯨꯄꯤ ꯊꯤ ꯈꯪꯉꯔꯣꯏ ꯑꯃꯃꯨꯛ ꯄꯥꯝ ꯅꯨꯄꯤ ꯊꯤ ꯈꯪꯕ ꯃꯥꯜꯂꯛꯇ꯭ꯔꯦꯕ ꯊꯥꯖꯁꯨ ꯄꯥꯝ ꯊꯔꯣꯁꯨ ꯄꯥꯝ ꯑꯩꯈꯣꯏ ꯅꯦ ꯃꯆꯥꯗꯨꯕꯨ ꯃꯁꯛ ꯐꯖꯈꯠꯂꯦ ꯑꯩꯅ ꯄꯥꯝꯃꯦ ꯅꯨꯄꯤ ꯊꯤ ꯈꯪꯕ ꯃꯥꯜꯂꯛꯇ꯭ꯔꯦꯕ ꯑꯣꯖꯥ ꯀꯩꯅꯣ ꯑꯣꯖꯥꯅ ꯅꯨꯄꯤ ꯊꯤ ꯈꯪꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯕ ꯑꯣꯖꯥ ꯑꯩꯈꯣꯏꯁꯨ ꯑꯝꯇ ꯅꯨꯄꯤ ꯊꯤ ꯈꯪꯉꯔꯣꯏꯅ ꯑꯣꯖꯥ ꯀꯩꯅꯣ ꯑꯩ ꯅꯨꯄꯤ ꯊꯤꯗꯅ ꯅꯣꯏ ꯊꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯒꯩ ꯅꯣꯏ ꯅꯨꯄꯤ ꯊꯤꯒꯦ ꯑꯣꯖꯥ ꯑꯣꯔꯀꯩ ꯊꯥꯖꯜ ꯂꯥꯎꯔꯦ ꯑꯣꯖꯥ ꯃꯤꯌꯥꯝꯅ ꯃꯥꯡꯗ ꯎꯕꯤꯔꯤꯕ ꯅꯨꯄꯥꯁꯤ ꯅꯨꯄꯤꯅꯤꯕꯨ ꯍꯥꯏꯔꯗꯤ ꯀꯥꯡꯐꯥꯎ ꯍꯥꯠꯇꯕ ꯑꯋꯥꯊꯕꯤꯗ ꯐꯅꯦꯛ ꯌꯦꯠꯄ ꯐꯥꯎꯕꯗ ꯃꯤꯆꯤ ꯈꯆꯟꯒꯦ ꯈꯜꯂꯒ ꯂꯩꯔꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯗꯤ ꯑꯎꯕꯁꯦ ꯄꯪꯄꯥꯝꯗ ꯄꯥꯝꯕꯗꯒꯤ ꯃꯗꯨ ꯈꯜꯂꯤꯉꯩꯗ ꯅꯨꯄꯤ ꯊꯤꯕ ꯐꯥꯎꯕ ꯊꯦꯡꯊꯔꯛꯂꯕ ꯅꯨꯄꯥ ꯑꯃꯅꯤ ꯂꯩꯈꯣꯡꯅ ꯑꯩꯅ ꯁꯣꯝꯂꯒ ꯅꯥꯆꯣꯝꯅ ꯃꯤꯅ ꯁꯦꯝꯈꯤꯕꯗꯤ ꯌꯥꯔꯣꯏ ꯅꯨꯡꯁꯤꯅ ꯁꯨꯡꯂꯥꯡꯒꯤꯗꯃꯛ ꯂꯥꯏꯔꯕ ꯂꯝꯖꯥ ꯊꯋꯥꯏ ꯊꯥꯕ ꯄꯥꯝꯃꯨꯗ ꯌꯥꯡꯗꯧ ꯊꯠꯅ ꯂꯝꯕꯤꯁꯤꯗ ꯉꯥꯏꯔꯝꯂꯤꯕꯅꯤ ꯅꯍꯥꯟ ꯅꯣꯡ ꯀꯣꯔꯧꯗꯁꯨ ꯌꯥꯋꯥꯐꯤꯒꯩ ꯁꯤꯡꯕꯤꯔꯛꯇꯦ ꯁꯤꯡꯉꯦ ꯂꯩꯔꯥꯡꯒꯨꯝ ꯊꯣꯠꯄꯤꯌꯨ ꯊꯧꯗꯨ ꯅꯨꯡꯒꯨꯝ ꯀꯟꯕꯤꯒꯅꯨ ꯑꯩ ꯆꯠꯀꯦ ꯑꯝꯇ ꯉꯥꯏꯈꯣ ꯄꯥꯎꯈꯨꯝ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯅꯪ ꯁꯤꯒꯤ ꯑꯦ ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯕꯦꯝꯃ ꯅꯣꯡꯒꯧꯕ ꯆꯦꯛꯂꯥꯅ ꯂꯥꯏꯖ ꯉꯥꯏꯕꯒꯨꯝ ꯄꯥꯎꯈꯨꯝꯗꯨꯅꯤ ꯉꯥꯏꯔꯤꯕ ꯎꯐꯛꯅ ꯀꯐꯣꯏ ꯄꯥꯝꯕꯤ ꯄꯨꯡꯊꯣꯟ ꯄꯥꯝꯕꯤ ꯄꯥꯝꯒꯨꯝ ꯄꯥꯝꯃꯦ ꯑꯗꯨꯗꯤ ꯈꯔ ꯆꯪꯁꯜꯂꯣ ꯌꯥꯔꯕ ꯈꯔ ꯆꯪꯁꯜꯂꯣ ꯈꯔꯒ ꯆꯪꯁꯜꯂꯣꯌꯦ ꯑꯣꯖꯥ ꯁꯥꯕ꯭ꯔꯣ ꯑꯣꯖꯥ ꯑꯧ ꯁꯥꯏ ꯄꯥꯎꯈꯨꯝꯗꯣ ꯌꯥꯝ ꯁꯥꯡꯅ ꯄꯤꯅꯤꯡꯕꯅꯦ ꯑꯗ ꯀ꯭ꯂꯥꯁ ꯂꯩꯍꯧꯕ ꯈꯔ ꯇꯦꯟꯇꯛꯅ ꯄꯤꯔꯦ ꯁꯥꯎꯅꯨꯀꯣ ꯑꯩ ꯆꯠꯀꯦ ꯑꯣꯖꯥ ꯑꯁꯤ ꯅꯨꯄꯤꯁꯤꯅ ꯏꯔꯣꯜꯂꯗꯤ ꯃꯣꯔꯣꯛ ꯊꯥꯛꯇ꯭ꯔꯁꯨ ꯌꯥꯒꯗ꯭ꯔꯣ ꯑꯣꯖꯥ ꯆꯠꯂꯣꯍꯦ ꯇꯟꯖꯥꯁꯤꯗ ꯅꯥꯔꯤꯉꯩꯁꯤꯗ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠꯇꯥꯐꯥꯎ ꯀꯗꯥꯏꯗ ꯆꯠꯄꯅꯣ ꯈꯪꯗꯦꯕ ꯏꯃꯨꯡꯁꯤꯗ ꯑꯩꯅ ꯁꯨꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯅꯪ ꯈꯔ ꯌꯥꯎꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯠꯇꯦ ꯅꯕꯨꯡꯁꯦ ꯇꯥꯔꯗꯤ ꯅꯪꯕꯨ ꯉꯥꯡꯕꯗ ꯂꯣꯏꯔꯅꯤ ꯍꯥꯏꯕꯅꯦꯕ ꯂꯥꯛꯑꯣ ꯍꯩꯃꯥ ꯀꯩꯗꯧꯔꯤꯒꯦ ꯑꯗꯩꯗ ꯂꯥꯛꯑꯣ ꯆꯪꯉꯨ ꯂꯥꯛꯑꯣ ꯅꯠꯇꯦ ꯅꯪꯕꯨ ꯂꯩꯀꯥꯏꯁꯤꯒꯤ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯨꯄꯥ ꯂꯩꯇ꯭ꯔꯕ꯭ꯔꯥꯕ ꯍꯥ ꯌꯥꯔꯤꯕꯨ ꯀꯩꯅꯣ ꯅꯪ ꯅꯨꯄꯥ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯂꯩꯀꯥꯏꯁꯤꯒꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯗꯤ ꯍꯥ ꯂꯩꯀꯥꯏꯁꯤꯒꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯗꯤ ꯃꯥꯏ ꯅꯨꯄꯥ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯃꯣꯏꯁꯦ ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯇꯜꯂꯤꯕ ꯅꯨꯡꯉꯥꯏꯕꯗꯤ ꯄꯥꯝꯗ꯭ꯔꯤ ꯃꯆꯤꯟꯁꯨ ꯑꯃꯨꯛ ꯈꯨꯝꯃꯤꯅꯦꯁꯦ ꯃꯤ ꯂꯩꯀꯥꯏ ꯏꯕꯨꯡ ꯑꯃ ꯑꯣꯏꯅ ꯆꯨꯝꯅ ꯁꯨꯝ ꯈꯪꯅꯕꯅꯤ ꯇꯥꯃꯣꯅ ꯂꯩꯀꯥꯏ ꯅꯨꯄꯤ ꯈꯪꯅꯕꯗꯤ ꯏꯃꯥꯗꯤ ꯀꯩꯝꯇ ꯍꯥꯏꯔꯝꯃꯣꯏꯅꯦ ꯅꯪ ꯇꯥꯃꯣꯅ ꯇꯧꯋꯦꯗꯅ ꯅꯪꯁꯨ ꯇꯧꯒꯦ ꯍꯥꯏꯔꯤꯔꯣ ꯍꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯇꯥꯃꯣꯅ ꯁꯅꯥ ꯁꯥꯔꯤꯁꯤ ꯅꯪꯁꯨ ꯁꯥꯔꯣꯗꯅ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯁꯛꯁꯤꯗꯤꯕ ꯃꯁꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯔꯤ ꯃꯁꯤ ꯍꯥꯏ ꯆꯠꯂꯣ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯈꯔꯅꯦ ꯁꯣꯛꯀꯠꯂꯨꯁꯣ ꯏꯃꯨꯡꯁꯦ ꯀꯣꯜꯂꯨ ꯈꯥꯛꯅ ꯂꯣꯏꯔꯕꯅꯤꯀꯣ ꯃꯁꯤ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯃꯁꯥꯁꯦ ꯎꯕꯗ ꯈꯣꯏꯗꯧꯒꯥꯁꯦ ꯕ꯭ꯔꯤ ꯂꯪꯈꯠꯂꯤ ꯄꯨꯁꯤꯕ ꯁꯨꯕꯤꯌꯨ ꯅꯪ ꯍꯥꯗꯦ ꯇꯧ ꯍꯥꯏꯁꯦ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯃ ꯄꯨꯁꯤꯕ ꯅꯨꯄꯤ ꯑꯃ ꯂꯩꯇ꯭ꯔꯕꯕ ꯂꯩꯇ꯭ꯔꯦ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯇ꯭ꯔꯦ ꯑꯃ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯀꯣꯛꯊꯣꯔꯛꯑꯣꯗꯅ ꯅꯨꯡꯇꯤꯒꯤ ꯂꯨꯝꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯁꯛꯅꯦꯅꯀꯣ ꯊꯣꯡꯖꯤꯟ ꯅꯨꯄꯥ ꯆꯠꯄ ꯆꯨꯝꯗꯣꯏ ꯃꯥꯡꯉꯦ ꯅꯪ ꯏꯃꯥ ꯅꯆꯥ ꯅꯨꯄꯤꯁꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯋꯥ ꯂꯥꯎꯅꯔꯕꯅꯤꯀꯣ ꯀꯩꯗꯧꯔꯒꯦ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯑꯁ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯌꯥꯔꯦ ꯅꯕꯥꯏꯅꯤꯒꯤ ꯃꯔꯩꯁꯦ ꯑꯝꯇ ꯇꯣꯛꯑꯣ ꯑꯩ ꯀꯣꯛꯁꯤ ꯆꯤꯛꯄꯅ ꯑꯝꯇꯕ ꯂꯣꯏꯔꯦ ꯑꯩ ꯑꯉꯥꯡ ꯃꯆꯥꯁꯨ ꯑꯃꯠꯇ ꯅꯠꯇ꯭ꯔꯦ ꯑꯐ ꯐꯠꯇ ꯂꯣꯏ ꯈꯪꯉꯕꯅꯤ ꯉꯥꯏꯈꯣ ꯅꯪꯕꯨ ꯅꯆꯟꯅꯨꯄꯤꯒꯤ ꯁꯅꯥꯗꯣ ꯁꯥꯕ ꯂꯣꯏꯔꯕꯣ
ꯀꯩꯗꯧꯕ ꯁꯅꯥꯅꯣ ꯅꯪ ꯁꯅꯥ ꯁꯤꯔꯦꯅ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯔꯣ ꯅꯪ ꯑꯉꯥꯡꯅ ꯏꯔꯥꯡ ꯌꯥꯝ ꯇꯧꯅꯨꯀꯣ ꯅꯪꯀꯣ ꯆꯩ ꯆꯥꯁꯤꯅꯦ ꯅꯪ ꯐꯤ ꯁꯨꯔꯝꯃꯨ ꯏꯃꯥ ꯃꯁꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯐꯠꯇꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏꯁꯤꯅꯦ ꯐꯤꯒ ꯑꯝꯇ ꯁꯨꯔꯣꯏ ꯅꯪ ꯐꯤ ꯑꯝꯇ ꯁꯨꯔꯣꯏ ꯍꯥꯏꯃ ꯑꯥꯗ ꯄꯨꯔꯒꯅꯦ ꯁꯣꯜꯂꯨꯆꯣ 나만이 한 술을 먹고 바이 바이 ꯀꯅꯥꯗꯅꯣ ꯅꯪ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ ꯅꯪꯉꯣꯟꯗꯅꯦ ꯂꯥꯛꯑꯣꯗꯅ 다멜레 ꯊꯦꯡꯉꯦ ꯆꯠꯅꯕ ꯇꯧꯁꯤ ꯇꯪ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯁꯣꯏ ꯆꯠꯀꯅꯤ ꯀꯩꯁꯨ ꯆꯦꯜꯂꯣꯏ ꯑꯁꯨꯝ ꯑꯣꯟꯊꯣꯛꯑꯣ 다멜레 ꯌꯥꯝ ꯐꯖꯩ ꯁꯤꯗꯤ ꯑꯩꯒꯤꯔꯣ ꯑꯩꯒꯤꯔ ꯍꯥꯏꯕꯅꯦ ꯑꯁꯦꯡꯕ ꯑꯩꯒꯤꯔ ꯍꯥꯏꯕ ꯅꯪꯒꯤ ꯅꯠꯇ꯭ꯔꯗꯤ ꯑꯥꯔꯦ ꯁꯟꯖꯤꯒꯤ ꯑꯣꯏꯒꯗ꯭ꯔꯣ ꯑꯩꯈꯣꯏ ꯕꯥꯕꯨꯅ ꯅꯍꯥꯟꯃꯨꯛ ꯁꯥꯎꯑꯣꯅ ꯄꯤꯈꯤꯕꯗꯨꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯅꯤ ꯀꯩꯅꯣ ꯈꯪꯉꯕꯅꯤ ꯅꯪꯅꯕꯨ ꯑꯩꯒꯤ ꯁꯥꯕꯤꯔꯗꯤ ꯁꯥꯕꯤꯔꯕ ꯑꯗꯨꯅ ꯅꯣꯏ ꯄꯥꯕꯨꯡ ꯑꯔꯤꯄꯨꯅ ꯁꯥꯎꯅ ꯄꯤꯔꯛꯄꯗꯨꯗꯤ ꯁꯟꯈꯥꯏ ꯑꯃꯈꯛꯇꯪꯅꯤ ꯑꯩꯅ ꯁꯥꯔꯛꯏꯗꯣ ꯆꯅꯤꯡ 35ꯅꯤ ꯑꯩ ꯃꯥꯏꯀꯩꯗꯒꯤ ꯆꯅꯤꯡ 3 ꯍꯥꯞꯄ ꯁꯥꯔꯛꯑꯕꯅꯤ ꯑꯗꯣ ꯑꯩꯅ ꯄꯨꯔ ꯆꯠꯂꯗꯤ ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯅ ꯆꯩꯔꯅꯤ ꯗꯥꯃꯦꯂꯣꯏ ꯑꯣꯏꯅ ꯊꯤꯟꯕꯤꯔꯛꯑꯣ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯒ ꯉꯥꯏꯖꯔꯝꯒꯦ ꯌꯥꯝ ꯁꯤꯡꯒꯠꯂꯝꯃꯦ ꯅꯪꯒꯤ ꯁꯥꯏꯀꯜꯗꯣ ꯑꯩ ꯇꯣꯡꯉꯝꯃꯔꯣꯏ ꯍꯦ ꯅꯣꯏ ꯄꯥꯕꯨꯡ ꯑꯔꯤꯄꯨꯗꯨꯅꯅꯦ ꯅꯪꯒꯤ ꯔꯨꯅꯥꯝ ꯂꯩꯕꯤꯕ ꯅꯠꯇꯦ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯁꯥꯏꯀꯜ ꯐ꯭ꯔꯦꯝꯕꯨꯗꯤ ꯄꯨꯊꯣꯛꯏꯗꯅ ꯂꯣ ꯅꯪꯅꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯔꯤꯛꯄ ꯑꯔꯤꯛꯄ ꯍꯥꯏꯕꯗꯣ ꯃꯇꯨꯡ ꯅꯪ ꯍꯥꯏꯅꯨꯀꯣ ꯂꯤꯛꯑꯒꯕꯨ ꯂꯤꯛꯏ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯀꯌꯥꯝ ꯂꯤꯛꯑꯦ ꯌꯥꯝ ꯂꯤꯛꯑꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯔꯤꯛꯄꯗꯨꯅꯅꯤꯅꯦ ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯕꯗ ꯑꯎꯟꯄꯣꯠꯀ ꯃꯌꯥꯝ ꯃꯌꯥꯝ ꯍꯥꯞꯄꯛꯇꯣꯏꯁꯦ ꯀꯔꯤ ꯂꯩꯔꯦ ꯏꯕꯨꯡꯉꯣ ꯈꯨꯔꯥ ꯊꯥꯖꯒꯤ ꯂꯩ ꯊꯤꯜꯂꯛꯄ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯄꯣꯠꯇꯨꯕꯨ ꯐꯖꯔꯕ꯭ꯔꯣ ꯀꯗꯥꯏ ꯅꯆꯟꯅꯨꯄꯤ ꯀꯧꯊꯣꯔꯛꯀꯦꯀꯣ ꯏꯕꯦꯝꯃ ꯇꯥꯔꯤꯕ꯭ꯔꯣ ꯀꯩꯒꯤ ꯄꯥꯕꯨꯡ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯅꯪ ꯇꯥꯗ ꯃꯤꯂꯤ ꯂꯥꯛꯏꯅꯦꯍꯦ ꯅꯪ ꯂꯩꯁꯤ ꯂꯣꯏꯔ ꯃꯥꯅꯦꯅꯦ ꯀꯗꯥꯏꯗ ꯗꯥꯃꯦꯂꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯐꯤꯗꯥꯒ ꯑꯝꯇ ꯊꯥꯕꯤꯗ ꯃꯥꯜꯂꯦ ꯗꯥꯃꯦꯂꯦ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯁꯤꯗ ꯉꯥꯛꯇꯪ ꯐꯝꯃꯨ ꯂꯥꯛꯑꯣ ꯑꯌꯥ ꯁꯤꯗꯤ ꯈꯨꯐꯖ ꯑꯃ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯑꯗꯨ ꯊꯣꯛꯑꯦ ꯄꯤꯛꯇꯛꯀ ꯇꯧꯔꯒ ꯆꯤꯜꯂꯔꯤ ꯌꯦꯡꯉꯣ ꯌꯥꯗꯕ ꯌꯥꯎꯔꯁꯨ ꯑꯩ ꯑꯗꯨꯝ ꯁꯦꯝꯕꯤꯒꯦꯗ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯆꯠꯅꯔꯤꯕ ꯗꯤꯖꯥꯏꯟꯅꯦ ꯏꯝꯐꯥꯜꯗꯁꯨꯅꯦ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯌꯥꯝ ꯄꯥꯝꯅ ꯁꯤꯟꯅꯔꯤꯕꯅꯦ ꯑꯗꯨꯗ ꯁꯤ ꯅꯠꯇꯕ ꯗꯥꯏ ꯄꯥꯟꯕ ꯗꯤꯖꯥꯏꯟꯗꯣ ꯑꯣꯏꯔꯝꯃꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯒꯗꯕꯅꯤ ꯀꯔꯝꯕ ꯗꯤꯖꯥꯏꯟꯅꯣ ꯍꯥꯏꯁꯦ ꯅꯪ ꯈꯪꯗ꯭ꯔꯣ ꯁꯨꯃꯥꯏꯅ ꯃꯀꯣꯏꯒ ꯇꯧꯔꯒ ꯊꯕꯤ ꯃꯔꯨꯒꯤ ꯅꯨꯡꯅꯒ ꯊꯤꯟꯕꯗꯣ ꯑꯣ ꯑꯗꯨ ꯑꯩꯒꯤ ꯗꯤꯖꯥꯏꯟꯅꯦ ꯁꯨꯃꯥꯏꯅꯒ ꯑꯩꯈꯣꯏꯒꯤ ꯏꯗꯤꯒꯤ ꯅꯨꯡ ꯃꯆꯥ ꯃꯆꯥꯅ ꯍꯠꯂꯒ ꯀꯩꯅꯣ ꯇꯧꯕꯗꯣ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯃꯧ ꯅꯍꯥꯁꯤꯡꯅ ꯌꯥꯝ ꯀꯟꯅ ꯄꯥꯝꯅꯔꯤꯕꯅꯦ ꯃꯌꯥꯏꯗꯒ ꯂꯩꯔꯣꯡꯒ ꯁꯥꯠꯂꯒ ꯁꯨꯃꯥꯏꯅ ꯀꯣꯏꯅ ꯅꯠꯇꯦ ꯌꯥꯔꯦ ꯅꯪ 이මුꯡ ꯆꯪꯈ꯭ꯔꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯑꯁꯥꯝꯕꯟꯗꯣ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯊꯤꯜꯂꯛꯑꯒꯦ ꯌꯧꯔꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯆꯥꯛ ꯆꯥꯔ ꯆꯠꯈ꯭ꯔꯣꯗꯅ ꯗꯥꯃꯦꯂꯦ ꯃꯁꯤ ꯍꯦꯛꯇ ꯌꯧꯔꯛꯀꯅꯤ ꯑꯍꯜ ꯂꯃꯟ ꯍꯦꯛ ꯁꯥꯗꯅ ꯌꯥꯝ ꯆꯤꯟꯕ ꯃꯤꯅꯤꯅꯦ ꯊꯕꯛꯅ ꯌꯨꯝꯗ ꯃꯩ ꯍꯧꯒꯩ ꯂꯩꯔꯝꯗꯧꯔꯤꯕꯅꯤ ꯅꯪꯒꯤ ꯆꯥꯛꯅꯒ ꯍꯦꯟ ꯂꯨꯄꯣꯟꯇꯦꯅꯦ ꯅꯠꯇ꯭ꯔ ꯏꯕꯨꯡꯉꯣ ꯈꯨꯔꯥ ꯊꯕꯛꯄꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯍꯧꯗꯦꯗ
ꯍꯩꯃ 이모는 압니다. 이동자. 거의 빈막이 전화 잡도 모르고. 그래 양 파자자. 하이마. 양 파자자. 좀 파자래다 시디. 파자래다 시디도. 강디네 이붕어 아이디네. 너원드네 인동자 아시고 사나네 릭버리 또 사게나 칼레지 꼬이라봐. 라고 속암 행감데. 아도 인동자 한다디 라게. 난 그래도 왜 사니? 사가 보니 뭐 사나세? 아씨마. 사나 사밤도 우야디. 사나 사게다 하이래. 그라 이동자나 까나 나때나 아이고 좀 하자리니다. 아이 붕아, 나 덕보대. 나만 이문 잡아. 어이 장고 어디 장고를 해? 아니라 보니. 우부 담은 건 뭐잖아 대 붕아. 마마 수망아이, 마사 수망아이. 마콩 마콧. 사나나 붕놈 녀무더니 뭐 말이나 밤이 보세. 낭도 노래 붕아. 하, 열어. 나게 사면 너. 그래 눈도 안 들라게. 거 열어. 나코. 나게 사면 너 루파 삼비 양카이니 했다. 하, 아이곤데 삼비 컵방니. 거 아이곤다 뽀 열었거든요. 마코이 하이브 먹을 아무것도 삐그리. 아이기 부치시다. 열어. 땀나 또 떼키라 키니 낭지나 내 피부시나 내 배마 호호 연기 하이마 파지네 야 파지니 그이노 바보. 남의 레기 마망디 이마디 덩앙이네. 헤이, 낭도 아두 하이브도 이까리부도 나마기라 나트라가 아마두기라. 헤이, 군나시대네 메트릭 파스 tꯧꯕ ꯑꯍꯥꯟꯕꯁꯤ ꯑꯩꯅꯤꯅꯦ ꯍꯩ. ꯑꯩꯒꯤ ꯋꯥꯈꯜ, ꯑꯩꯒꯤ ꯃꯤꯠꯌꯦꯡ ꯇꯔꯥꯏꯕ ꯅꯠꯇꯦꯅꯦ ꯈꯪꯉꯕ꯭ꯔꯥ? ꯅꯪꯅ ꯅꯀꯣꯛꯇ ꯈꯜꯂꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯎꯕꯖꯥꯠꯅꯤ. ꯑꯩ ꯂꯣꯏ ꯈꯪꯉꯤꯕꯅꯤ. ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯂꯩꯔꯣꯡꯒ ꯌꯦꯠꯗꯅ. ꯑꯩ ꯈꯪꯉꯔꯣꯏ ꯁꯤꯅꯤꯅꯦ. ꯍꯥ? ꯅꯪ ꯃꯥꯂꯦꯝꯒꯤ ꯐꯣꯇꯣꯗꯨ ꯌꯦꯡꯉꯕ꯭ꯔꯥ? ꯌꯦꯡꯗ꯭ꯔꯤ. 에이, 양 둘이 예고. 하게잖아. 아두그네. 마음도 야로. 마마시는 괜찮다 하이더니 아스 야래 뭐 바봉소 너무 낭드네 핵래 이사는 피세 라리 아용 담저러버니 마마 사기 아파버터세 마사는 로이 강저러버니 야래 나만 사원 리세이시다 핵 사더라고. 헤이 나빠지나 수염 사오리시부 낭보 거리 하네로르기 아스 가시 나때바 이마. 와리 기당 사나루바이네바. 예 와리 각 사나루버기야 산옥 자지디 까리때 핵식 나루노 이스 까이로이 레까기 나붕노 바가 와리 사나루부 까이다 왜게 산옥 이마나야 산옥 나코 난 레이두 아빠 얘라 kem 야우드레과 야우드레 이마. 파자자 얌나. 하이마 야 파자예 그냥 동자노네. 털이 동문이니. 다들 털이 안 빠마네. ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗ ꯂꯨꯍꯣꯡꯉꯒꯗꯤ ꯑꯩ ꯃꯣꯏ ꯕꯦꯡꯒ꯭ꯂꯣꯔ ꯀꯥꯏꯗ ꯆꯠꯄ ꯐꯪꯗꯣꯏꯅꯤꯀꯣ. ꯍꯌꯦꯡꯁꯤꯗ ꯀꯗꯩꯅꯣ ꯉꯥꯎꯔꯕ ꯅꯪꯕꯣ? ꯇꯝꯕ ꯌꯥꯗꯅ ꯂꯥꯛꯏꯅꯦ. ꯃꯤꯅ ꯎꯔ ꯀꯩ ꯍꯥꯏꯅꯗꯣꯏꯅꯣ? ꯃꯤꯅ ꯎꯕꯗꯤ ꯐꯔꯦ ꯀꯩꯅꯣ. ꯎꯅꯤꯡꯉꯨꯖꯅꯣ. ꯅꯪ ꯁꯤ ꯌꯦꯡꯉꯤ ꯐꯣꯇꯣꯗꯣ ꯀꯅꯥꯏꯅꯣ? ꯑꯁ 이반이 감미녀가 포토거든요. 아이고 진짜 이해가 라이네. 그이노 하는 거다 뭐도 있어서 하려면 바보네 이제 얌 찍나라버니 관악대. 아스 아야 막걸리고. 세. 그이노 신나. 타로이 통과. 잉나버니. 타로이 나린. 하이닝에 와가지고 레디에.
Horen han ka mang numainaba nang ginimit mapani mami kokte kusikto amta silo se saina da puraga ikupo hojinga sida han kage as ikupo kaina tut kai tut 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 Dorgi Papa. Hey, hꯧji nang no no to wai sa tu kana kana. Sam thiên 간지가 Papa ai bukan 녹녹도나 와이 산나도리게. Kari no hoi ma pa na sa na tau. Kai do ra ge. Ai hinga theng bu sin na pa sa ma re mu tong na ra mi si bu kari tau re hai no. 이마 sam thiên 간지가 ai bukan 녹녹도나 와이 산나이. Si mai pi ma. Noi pa bung se a ha ruai ra pa ki na ping so bai do hau ra ba ni ping so bai do hau ra ba. Kari no kari ko yeng yeng biri tu bo. O pa tha na ba tau biru na sila o. Isa se moi pa bung na ne pa mang da ngang ba pa mang da ngang man na ne. A ngang si ngau de sa ka do ri ba kai ngom tau. Ai ni khang de nong thin khang de. Ngang ki ba si na pa tha ro ra si se. Be ma. Thong lon sa lu se thong ga lon sa lu se. Se la o. Se thong lon sa. Kai dau ra ge moi pa bo. O. Se. Thong lon sa lu. ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯑꯣꯡꯁꯤꯒ ꯑꯩ ꯀꯣꯛꯁꯦ ꯃꯩ ꯍꯧꯔꯕꯅꯤ ꯈꯣꯏꯗꯣꯛꯁꯦ ꯆꯥꯎ ꯁꯥꯎꯅꯤꯡ ꯌꯨꯝꯗꯒ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗꯦ ꯑꯩꯉꯣꯟꯗ ꯆꯦꯟꯈ꯭ꯔꯗꯤ ꯏꯟꯊꯣꯛꯀꯅꯤ ꯂꯨꯍꯣꯡꯕꯤꯔꯣ ꯍꯥꯏꯔꯝꯒꯅꯤꯅꯦ ꯏꯟꯊꯣꯛꯁꯅꯨ ꯀꯩꯅꯣ ꯅꯨꯄꯥ ꯃꯌꯨꯝꯗ ꯀꯣꯛ ꯍꯣꯡ ꯇꯥꯏꯗꯅ ꯑꯁ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯊꯨꯡꯅꯔꯁꯨ ꯏꯕꯥꯅꯤꯒꯤꯗꯤ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯔꯣꯏ ꯍꯥꯏꯕ ꯂꯩꯀꯥꯏ ꯍꯥꯏꯔ ꯊꯪꯅꯔ ꯂꯩꯁꯜꯂꯦ ꯑꯗꯨꯒꯤꯕꯨꯗꯤ ꯑꯩ ꯊꯣꯏꯅ ꯋꯥꯕꯨ ꯋꯥꯕꯤꯗꯦ ꯑꯣ ꯅꯪꯅ ꯋꯥꯔꯤꯁꯤꯗꯤ ꯗꯦꯜꯂꯤ ꯍꯥꯏꯕ ꯕꯦꯡꯒ꯭ꯂꯣꯔ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗ ꯊꯕꯛ ꯇꯧꯔ ꯂꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯅꯣꯏ ꯅꯄꯥ ꯅꯪꯒꯤꯗꯃꯛꯇ ꯍꯥꯏꯅ ꯁꯤꯡꯅꯔ ꯊꯝꯃꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯏ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯀꯩꯅꯣ ꯀꯣꯛ ꯍꯣꯡꯈ꯭ꯔꯣ ꯀꯩꯅꯣ ꯅꯪꯅ ꯍꯣꯡꯈ꯭ꯔꯣ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯌꯥꯔꯅꯤꯍꯦ ꯑꯣ ꯅꯪꯗꯤ ꯑꯩꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗꯣ ꯌꯥꯝ ꯄꯥꯝꯃ ꯂꯩꯔꯝꯃꯤꯖꯥꯠ ꯑꯣꯏꯔꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯁꯤꯕ꯭ꯔꯥ ꯃꯤ ꯁꯤꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯗꯣꯔꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯨ ꯑꯩꯕꯨ ꯈꯟꯕꯤꯕꯁꯨ ꯅꯪ ꯈꯛꯇꯅꯤ ꯑꯩꯁꯨ ꯀꯅꯥꯝꯇꯒꯤ ꯑꯣꯏꯔꯣꯏ ꯑꯗꯨꯒ ꯅꯪꯁꯨ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯗꯨꯗ ꯑꯩꯅ ꯋꯥꯔꯤꯕꯗꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯅꯤꯅ ꯇꯉꯥꯏ ꯐꯗꯗꯅ ꯃꯈꯣꯏꯅ ꯍꯥꯏꯅ ꯁꯤꯡꯅ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯩꯅ ꯌꯥꯗꯗꯅ ꯌꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯁꯤꯅꯤ ꯑꯝꯇ ꯉꯥꯏꯈꯨꯑꯣ ꯅꯪꯒꯤ ꯁꯥꯎꯒꯟꯕꯤꯗꯣ ꯇꯧꯔꯛꯈꯤꯅꯣꯕ ꯑꯝꯇ ꯏꯪꯅ ꯈꯟꯅꯁꯦꯕ ꯁꯤꯗ ꯀꯩ ꯈꯟꯅꯤꯡꯉꯥꯏ ꯌꯥꯎꯔꯤꯒꯦ ꯑꯩꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥꯁꯨ ꯅꯠꯇꯦ ꯅꯪꯗꯤ ꯃꯤꯒꯤꯗꯨ ꯑꯣꯏꯈꯤꯇꯥꯕ ꯄꯥꯝꯕꯩ ꯑꯃꯗꯤ ꯂꯩ ꯀꯔꯝꯕ ꯄꯥꯝꯕꯩ ꯄꯥꯝꯕꯩꯁꯦ ꯃꯥꯏ ꯄꯥꯛꯄ ꯄꯥꯛꯇꯕ ꯑꯣꯏꯕ ꯑꯣꯏꯗꯕ ꯍꯥꯏꯕꯗꯨꯗꯤ ꯅꯪꯉꯣꯟꯗ ꯂꯩꯔꯦ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯉꯛꯁꯝꯁꯤꯗ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯇꯪ ꯁꯥꯔꯒ ꯁꯤꯍꯜꯂꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗ ꯃꯃꯤꯠꯅ ꯍꯪꯒꯠꯅ ꯌꯦꯡꯕ ꯐꯥꯎꯕ ꯉꯝꯂꯔꯣꯏ ꯑꯁꯦꯡꯕ ꯊꯥꯖ ꯑꯁꯦꯡꯕꯅꯦ ꯑꯩꯕꯨ ꯊꯥꯖꯧ ꯏꯃꯥ ꯄꯥꯕꯨꯡꯅꯗꯤ ꯀꯗꯥꯏꯗꯒꯤꯅꯣꯅ ꯍꯪꯂꯛꯄꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯅꯪ ꯃꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯔꯨꯅꯣ ꯑꯩ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯃꯥꯌꯣꯛꯅꯒꯦ ꯊꯥꯖ ꯑꯗꯨꯏ ꯑꯣꯏꯅ ꯅꯨꯡꯁꯤꯕꯤꯔꯕꯗ ꯀꯩꯗ ꯋꯥꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯏꯕꯥꯅꯤꯅ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏꯅ ꯈꯔ ꯆꯩꯖꯔꯁꯨ
ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯁꯅꯥꯒꯤ ꯂꯤꯛ ꯄꯤꯔꯛꯄ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯣ ꯃꯈꯣꯏꯅ ꯇꯞꯅ ꯇꯞꯅ ꯈꯪꯖꯔꯛꯑꯒ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯄꯥꯕꯨꯡꯒꯤ ꯃꯑꯣꯡ ꯑꯩ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯦ ꯇꯧꯕꯇꯕꯨ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯃꯕꯨꯛꯅꯤꯡ ꯄꯦꯜꯍꯟꯕ ꯉꯝꯒꯗꯕꯅꯦ ꯅꯨꯄꯤꯒꯤ ꯂꯤꯛꯀꯤ ꯋꯥꯔꯤꯔꯣ ꯍꯥꯏꯁꯦ ꯁꯟ ꯑꯍꯨꯝꯅ ꯁꯥꯕꯗꯅꯦ ꯁꯨꯛ ꯆꯥꯎꯊꯣꯛꯀꯅꯤ ꯑꯩꯅ ꯈꯨꯠ ꯈꯤꯇꯪ ꯆꯪꯅ ꯁꯥꯕꯗꯅꯦ ꯅꯣꯏ ꯅꯄꯥ ꯑꯔꯤꯛꯄꯗꯣ ꯃꯃꯤꯠ ꯃꯅꯥꯒ ꯊꯛꯀꯠꯇꯅꯅꯦ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯌꯥꯅꯤ ꯑꯩꯉꯣꯟꯗꯕꯨ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯑꯣꯏꯔꯣꯏ 이반이 또 어딜 보니 퉁퉁퉁나로 하시네 이반이 그이기는 타자 거의 바봉부 숨게 마봉님 뺄한게 할아버디네 릭도 얌드라보다 mohol 망아디 오이베타이 mohol 망아 타자 그이는 하이드보 나 사나마사 강드라보 moholi 탐부 탐고 사나짜리는 마만 깨비 하베시 나 칸부 강드브로 굿나 수르가 쌀이 먹는다고 마게 시수 떠라담니 타자 떠가 과거네 기당 떠라 컨나 수를 싸봐 아두다 마게 시수 떠라담니 봐 타자 떠가 과거네 야 님데 거비라 그놈다 타자 는 가야 어디라 민 떠가 과거가 ꯑꯩꯅ ꯅꯪꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯃꯥꯡꯗ ꯁꯅꯥ ꯁꯨꯔꯒ ꯍꯤꯡꯖꯔꯕꯁꯨꯅꯦ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯄ ꯃꯤ ꯑꯇꯩ ꯌꯦꯡꯅꯕꯗ ꯀꯩꯁꯨ ꯋꯥꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯎꯍꯟꯕ ꯄꯥꯝꯃꯦ ꯑꯩꯅ ꯅꯤꯡꯖꯕꯗ ꯃꯉꯥꯏꯔꯦ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩ ꯂꯤꯛꯇꯣ ꯑꯩꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯄꯤꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯤꯌꯦ ꯍꯌꯦꯡ ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯑꯀꯥꯟꯗ ꯄꯣꯔꯛꯇꯣꯏ ꯂꯩꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥ ꯄꯥꯕꯨꯡꯅ ꯃꯌꯥꯝ ꯍꯥꯞꯄꯤꯔꯛꯀꯅꯤ ꯂꯣꯏꯅꯃꯛ ꯏꯕꯥꯅꯤꯒꯤ ꯏꯔꯜ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯐꯥꯎ ꯈꯪꯗ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯅ ꯑꯦ ꯈꯪꯉꯛꯀꯗꯣꯏꯕ ꯄꯪꯁꯤꯟꯅꯩꯔꯣ mohol 망아기 릭도 ꯑꯩꯅ ꯄꯤꯔꯦꯅ ꯈꯜꯂꯁꯤ ꯑꯗꯨꯗ ꯃꯗꯨꯅ 이반이 소이드나 통나니 하버세 ꯅꯪ ꯀꯗꯥꯏꯐꯥꯎꯗ ꯍꯥꯏꯕ ꯉꯝꯃꯤ 타자 ꯑꯩ ꯅꯪꯕꯨ 타자ꯗꯕ ꯅꯠꯇꯦꯀꯣ 타자 ꯊꯥꯖꯗ꯭ꯔꯗꯤ ꯇꯣꯛꯄ ꯇꯥꯔꯦꯗꯅ 타자 ꯅꯪꯅ ꯁꯅꯥ ꯁꯨꯔꯤꯗꯨꯕꯨ ꯀꯃꯥꯏꯅꯅꯣ ꯁꯅꯥ ꯂꯨꯄꯥꯒꯤ ꯊꯕꯛ ꯅꯨꯡꯁꯤꯅꯕ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯕꯁꯦ ꯊꯥꯖꯅꯕꯒꯤ ꯃꯈꯥ ꯄꯣꯟꯕ ꯉꯥꯛꯇꯅꯤ ꯀꯔꯤꯒꯨꯝꯕ ꯂꯤꯛꯇꯣ ꯅꯪꯅ ꯍꯦꯛ ꯁꯥꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯕ ꯑꯩꯅ ꯂꯤꯛꯇꯣ ꯁꯤꯔꯒ ꯑꯩꯅ ꯄꯣꯡꯅ ꯍꯥꯏꯒꯅꯤ ꯃꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯄꯤꯕ ꯈꯨꯗꯣꯜꯅꯤ ꯑꯩꯗꯤ ꯃꯄꯨ ꯄꯥꯜꯂꯦ ꯑꯗꯨꯗꯕꯨ ꯀꯅꯥꯃꯠꯇꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯤꯜꯂꯛꯄ ꯉꯝꯒꯗ꯭ꯔꯣ ꯐꯔꯦ 타자 ꯅꯪꯒꯤ mohol 망아기 릭도 ꯑꯩ ꯄꯤꯔꯒꯦ ꯑꯩ ꯁꯥꯔꯒꯦ 나볼래? 이동네 박항 사이클 또 와이기 색깔 야드레 이스 야랭어 나사이 다말리네 토르 저기도부 시야랭어 가이나 람 팡니 팡이 강데 색깔 와이게 가이나 색깔도 안 빠마디네 나 빠다만 내비요 하요 아이기 야드레 꾸이로 해봐 ngakdangni pakhole ruju pigi na padam le hello piding daga piding de hayo wangang khuni gi na pa na phai phe du budi matung munau nang pakon chuka chale khanguna tamo 시간 삼게 담아 잘 담아 tamo ꯑꯗꯣ ꯑꯩꯒꯤꯗꯨꯔꯣ 그다이제노다 띠베mem 사기네 ꯅꯪꯒꯤꯗꯣ ꯄꯥꯏꯕ ꯉꯝꯗ꯭ꯔꯤ ꯃꯤꯁꯤꯡꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯟꯈꯤꯒꯗꯧꯕꯅꯤ ꯑꯩ ꯁꯣꯏꯗꯅ ꯁꯥꯕꯤꯒꯦ ꯀꯩꯗꯧꯔꯒꯦ 이마 ꯑꯩꯈꯣꯏ ꯇꯥꯃꯣꯗꯣ ꯑꯩ ꯁꯅꯥ ꯍꯧꯖꯤꯛꯐꯥꯎ ꯁꯥꯕꯤꯗ꯭ꯔꯤ ꯃꯥꯜꯂꯦ ꯃꯤꯅ ꯍꯌꯦꯡ ꯁꯤꯟꯖꯒꯦ ꯍꯥꯏꯔꯒ ꯍꯩꯃꯥ ꯃꯥꯕꯨ ꯑꯌꯨꯛꯇꯒꯤ ꯀꯣꯛ ꯌꯩꯔꯤꯗꯨ ꯅꯪꯒꯤ ꯁꯅꯥ ꯅꯠꯇ꯭ꯔꯣ ꯅꯠꯇꯦꯌꯦ ꯍꯩꯃꯥ
이bungo 낭디 나자누비기 사나도 사비드라 말이니 아마시나 마로라 마포버가 빠이버가 하잉 시가다바니 하리두디 그럼 사로요. 너랑 들은 제 없던 가요 하지. 시주 이때 mem사기네 해요 피디 봐. 낭라 낭모들 한들. 해봐 낭나부 사비기가 딩 학당더니 예, 나 학교들이 산들이지. 야래 낭네 라이 톡밤시 야래 이다. 아이고 마더시고 마자누비기 사나 사오 하다가 마나 사들가 사오리 지부 가리기노 하다 가리노 해봐시고 낭네 어왕리 가기 타자기 사나니 하려디 나마이 태강에 혼나니니 하 이제 타자기 사나 진짜리로 라우 쌍스라 산드미 빠랭 낭나 하이버도 뭐네 모홀 망아 짜닝나무부 따드라바 짜닝나무부 왔드라바 산드미 빠랭 ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤ ꯏꯃꯥꯅ ꯊꯝꯖꯟꯕꯤꯕ ꯁꯅꯥꯁꯨ ꯍꯥꯞꯆꯤꯜꯂꯒ ꯁꯥꯔꯛꯑꯕꯅꯤ. ꯑꯗꯣ ꯊꯥꯖ 이반이 행 투나간다 ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯁꯅꯥꯁꯦ ꯑꯃꯨꯛ ꯍꯟꯖꯟꯕꯤꯁꯤꯀꯣ. ꯅꯪꯗꯤ ꯑꯉꯥꯡꯒꯤ ꯁꯅꯥꯗꯣ ꯑꯗꯨꯗ ꯀꯩꯗꯧꯕꯩ ꯍꯥꯞꯆꯤꯜꯂ ꯁꯥꯔꯤꯅꯣ? ꯑꯗꯨꯛ ꯐꯖꯈ꯭ꯔꯕ ꯅꯨꯡꯁꯤꯈ꯭ꯔꯕ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡ ꯑꯗꯨꯗ ꯑꯉꯥꯡꯒꯤ ꯁꯅꯥꯗꯣ ꯍꯥꯞꯆꯤꯜꯂꯝꯕꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨꯁꯨ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ. ꯑꯗꯨꯒ ꯑꯉꯥꯡꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ. ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯊꯥꯖ. ꯑꯩ ꯃꯥꯒꯤ ꯃꯕꯨꯡꯅꯦ. ꯃꯥꯒꯤ ꯁꯅꯥꯁꯦ ꯑꯩꯅ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯁꯨ ꯍꯌꯦꯡ ꯃꯥꯒꯤ ꯂꯨꯍꯣꯡꯕꯗ ꯑꯩꯅ ꯁꯔꯨꯛ ꯑꯅꯤ ꯍꯦꯟꯅ ꯍꯥꯞꯄꯤꯔ ꯂꯣꯏꯔꯦ ꯀꯩꯅꯣ. ꯑꯁ ꯌꯥꯝ ꯂꯨꯝꯃꯦ. ꯐꯖꯕ꯭ꯔꯥ? ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯄꯩꯔꯤꯗꯨꯅ? ꯑꯩꯅ ꯁꯤꯕꯤꯒꯤ ꯇꯧꯔꯒ. ꯏꯁ ꯑꯗꯨꯒꯤꯕꯨ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯑꯩꯅ ꯁꯤꯖꯔꯁꯨ? ꯕꯦꯝꯃ ꯀꯗꯥꯏ 이마 부살라게 그래. 쏘. 넌 라이딩 빠게는 그냥 동저루로 써. 뭐이 바bun기네. 이사누피도 빵빵 강고도 또비가노. 이사드가 강비락비노 하이저리시니. 이스. ꯕꯦꯝꯃ 마는 리가 씹히럭보다 낫다나 낭원다 아따이 그ꯩꯁꯨ 하이럭ꯇꯕ ꯅꯠꯇ꯭ꯔꯣ? ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ 이마. 하이럭ꯑꯣꯏꯌꯦ ꯑꯩ ꯈꯪꯉꯦꯕ ꯌꯥꯝ ꯆꯝꯕ ꯑꯉꯥꯡꯅꯤ ꯀꯩꯁꯨ ꯍꯥꯏꯔꯛꯑꯣꯏ ꯑꯗꯣ ꯁꯝꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡꯒꯤ ꯂꯤꯛ ꯑꯁꯦ ꯃꯥꯅ ꯁꯅꯥ ꯃꯣꯍꯣꯔ ꯃꯉꯥꯃꯛꯀꯤꯅꯤ ꯍꯦꯛ ꯍꯥꯏꯔꯛꯄꯔ ꯏꯕꯦꯝꯃ. ꯃꯣꯍꯣꯔ ꯃꯉꯥꯗꯤ ꯁꯣꯏꯗ꯭ꯔꯦꯁꯦ. ꯁꯣꯏꯗ꯭ꯔꯦ. ꯃꯣꯍꯣꯔ ꯃꯉꯥꯗꯤ ꯁꯣꯏꯗ꯭ꯔꯦ. ꯏꯕꯦꯝꯃ ꯂꯤꯛ ꯑꯁꯦ 나봉 아마나 따먹고 구도니 강나 낭나 섹신나 탐자고 아두가 마하게 수시험점나 낭온다 구도는 따먹봐 낭나 수모두부 하라오라오 핵로봐 시망아이네거 이사스디야. ꯑꯁ ꯅꯨꯄꯤ ꯑꯉꯥꯡ ꯃꯃꯥꯡꯗ ꯄꯥꯒꯗꯧꯕ ꯇꯟꯕꯨ ꯇꯜꯂꯦꯗ. ꯃꯧ ꯃꯥꯡꯈ꯭ꯔꯦ. ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯅ ꯄꯥꯈꯪ ꯁꯥꯔꯝꯕꯗꯒꯤ ꯐꯥꯕ. ꯑꯁ ꯂꯣꯏꯔꯦ. ꯃꯃꯥꯡꯒꯤ ꯂꯃꯥꯏꯁꯤꯁꯨ ꯄꯣꯈꯥꯏꯕꯒ ꯂꯪꯁꯤꯟꯕꯒ ꯉꯥꯛꯇ ꯉꯥꯏꯅꯤ ꯇꯥꯎ. ꯂꯪꯉꯦꯅꯦ ꯁꯤꯗꯤ. ꯇꯟꯕꯨ ꯇꯜꯂꯦ. ꯂꯦꯁꯥ ꯑꯝꯇ ꯄꯥꯎꯆꯦꯕꯨ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯃꯌꯥꯝꯕ? ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯤꯅꯤꯗ ꯏꯅꯥꯎ. ꯃꯪꯗ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯨꯅ ꯇꯥꯏꯕꯪꯗ ꯆꯞ ꯆꯥꯅ ꯊꯣꯛꯆꯜꯂꯛꯄꯩ ꯋꯥꯅꯤꯗ. ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯃꯧ ꯃꯁꯝ ꯀꯛꯄ ꯌꯥꯝ ꯂꯩꯔꯛꯄꯅꯤꯗ. ꯑꯩ ꯁꯝ ꯀꯛꯄꯅꯤ ꯈꯪꯉꯦꯕ. ꯀꯩ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯅꯧꯕ ꯊꯣꯛꯂꯛꯄ ꯌꯦꯟ ꯀꯔꯤ ꯕꯅꯥꯅꯥꯖꯥꯗꯨ ꯃꯥꯟꯕ ꯌꯥꯝ ꯌꯥꯎꯔꯛꯄꯅꯤꯗ. ꯁꯝ ꯀꯛꯄ ꯀꯦꯁꯇꯤ ꯃꯥ ꯂꯣꯏ ꯄꯥꯏꯔꯤꯕꯅꯦ. ꯁꯅꯥꯒꯤ ꯀꯦꯁꯇꯤ ꯅꯪ ꯄꯥꯏꯔꯤꯗꯨꯗꯤ. ꯌꯥꯔꯦ. ꯆꯦ ꯆꯥꯞꯇ ꯁꯦꯝꯕꯤꯔꯛꯑꯣ. ꯑꯩꯗꯤ ꯁꯤꯅꯤ ꯌꯥꯎꯕꯤꯔꯣ ꯈꯔ ꯍꯥꯎꯅ ꯑꯗꯨꯝ ꯁꯦꯝꯕꯤꯔꯛꯑꯣ. ꯈꯔ ꯂꯦꯡꯖꯟꯕꯤꯔꯣ ꯁꯣꯝꯗ. ꯌꯥꯅꯤ. ꯈꯔ
ngasi dia wakan jam nungai ni kamu ning biru no kurase ipan se lubani kurase da wakal khan nungai ni ado khara ge hen nungai ga dawdi ne thakhai pura wale kai kura wata si kare he nungai ge to busi thakai mu wale hai bu kura kai sumai to bani kura na ne ingi de ne habak ani khak pang thong ni khali ye amadi ngasi pang thoe amadi thakai mu wale hai bani da amadi ngasi pang tho ba kura hoina hai to ko wa si ma sam wa di ore mero ba mogul le wa ore mane ba ado nasana na khoi myam khang ma ya bo ore di akhoi ju khang se ge do kura kari ya dani kura na ne nasan ji pang tho ge khali thabak si ngasi am pang tho ba amadi thakai wali sini da se 산드레 밑바랭에도 생각보다 그럼 그냥 지기니 모홀 망아나 사리바 모홀 망아 룸룸 나오니요 구라시디 이거 mel래 사라는 나오는 사기 간만에 아우는 남수 레까이 군기 땡땡 진거도다 고야 가이도다 왜 레까이 대다 사라바 사면 뭐 리싱 망아 핵라 호위네 맞또 매얌 레기다 와로거노 구라시디 얌름름 나오에 사나 맞동아 또 얼마나 구라 산드레 비마루 망암다 사나 산 아마맘네 붕어 그래 이제 자시 양 하위 세세세 루파 따라세 나호로세 자사이 올게고 이거 mel래 아사바도 토로 와이도 사세 그래 이봉아 천하기 머리만 삐르가네 누시버세 택도 동는이 해버렸다 뱅글로르다네 천하야 공해 하여행 동대네 능수 거리 노마 띵원나 봐 다들 많이 떡절하니 고 구라 요렇게 그리기노 한동안 아이고 너 시야도 시기노 아이고 고신 실리 되기 मधुगी पाखुम पीबगी मतम लेत्रे आई थेंगे चलगे चप्यारो इबाने सी चखरस ngamloi ai चलगे कहिगिनो नंग आइबु केमते नुसिद्रबो वहाई खक्तंगना नुसी हारगा पुंछि से खक्लेनबा यारोय कहिनो हाइनिंगिदबो नंग से एगे लेबदा मतिक चाते सिनत्रो पुंछि से तुंगी खंदबदि यारोय नंगी सना सादुना खुसुमल फंगबनी नादुना लैरबदि कदाइदे से लाकनी सिंग दुम हायो वाखो सखनो नंगी खंगनबा लैरबो लैरे इमा पाबुंग हाइनाबने ओ बेंगलोरी हाबदा अइन तारी पाउसी चुमेदना नंगी सी अइ मतिक जादे सेल थोकते नंबु नुगाइन थमंगमोय सिनत्रो माने साउगन नंसु नंगी लंबी अमा थिक्रो इमा पाबुंगना सिलिसे मचागी फनबा खक्तने हौजिकते मतम हेले आई चलगे रेखो भागी दौड़नो इबाने सी चखरसे आई नंगुजी नुगाइन थंगनी मतम हेले इकाइबो खरा खंग आई नुना कने काइदिनो नंगु नुसिजरुबने हुरालु बनते नंगु पाप जरुबने इरासु लेते थाजगी मपाना खलिबो वखल दुकैन ऐसुया यंदे मोय लेकाइगी इमानब खर ले मोयनसु सुंया यादे मोय मपादो ममागदुना तौरिबा सक्तादो तल्लिदैदि यामना थाजबुदि पंगफादा मफाबा लेकाइसिदा नंग मुक ग्यान ताबा
ꯅꯪꯃꯨꯛ ꯏꯪ ꯇꯞꯄ ꯃꯤ ꯂꯩꯇꯦꯅ ꯍꯥꯏꯅꯔꯤꯅꯤ ꯅꯪꯁꯨ ꯁꯨꯝ ꯎꯪꯗꯨꯅ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯣꯏ ꯀꯩꯀꯩꯅꯣ ꯈꯔ ꯇꯧꯁꯟꯅꯕ ꯇꯧꯁꯦ ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯁꯜꯂꯛꯑꯦ ꯅꯠꯇꯦ ꯅꯣꯏꯕꯨ ꯀꯩꯝ ꯍꯥꯏꯅꯗꯕ꯭ꯔꯥꯕ ꯏꯃꯥꯒ ꯂꯦ ꯅꯪ ꯉꯁꯥꯏ ꯀꯥꯏ ꯆꯠꯂꯨꯒꯦ ꯑꯁ ꯑꯩꯗꯤ ꯅꯪ ꯉꯥꯡꯈ꯭ꯔꯦꯅ ꯅꯣꯏ ꯃꯥ ꯑꯩꯈꯣꯏꯔꯣꯝꯗ ꯉꯁꯥꯏ ꯑꯌꯨꯛ ꯂꯥꯛꯑꯝꯃꯦ ꯑꯩꯁꯨ ꯅꯉꯣꯟꯗ ꯄꯥꯎ ꯑꯃ ꯊꯝꯒꯦꯅ ꯉꯁꯥꯏꯗꯩ ꯊꯤꯔꯤꯅꯤ ꯀꯥꯏ ꯆꯠꯂꯨꯒꯦꯕ ꯅꯪꯕꯨ ꯀꯩ ꯅꯪ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯗ꯭ꯔꯤꯗꯨꯕꯣ ꯅꯪꯒꯤ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯂꯥꯛꯏꯅꯦ ꯑꯩꯁꯦ ꯀꯩ ꯄꯥꯎꯅꯣ ꯊꯥꯖꯒꯤ ꯄꯥꯎꯅꯤ ꯊꯥꯖꯒꯤ ꯄꯥꯎꯅꯤ ꯑꯩ ꯅꯉꯣꯟꯗ ꯇꯝꯗꯣꯏꯁꯦ ꯑꯗꯨ ꯏꯇꯥꯎ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯤ ꯅꯠꯇꯦ ꯊꯥꯖꯗꯣ ꯃꯥꯒꯤ ꯂꯨꯍꯣꯡꯕꯗꯣ ꯈꯔ ꯅꯛꯁꯟꯒꯗꯧ ꯃꯥꯜꯂꯦ ꯃꯣꯏ ꯌꯨꯝꯒꯤ ꯑꯍꯜ ꯑꯃ ꯂꯥꯛꯑꯝꯃꯦ ꯑꯩꯁꯨ ꯉꯁꯥꯏ ꯃꯈꯣꯏꯔꯣꯝ ꯆꯠꯂꯨꯕꯗ ꯊꯦꯡꯅꯔꯛꯄꯅꯤ ꯑꯁꯦꯡꯕꯔꯣ ꯏꯇꯥꯎ ꯅꯪ ꯍꯥꯏꯗꯨꯕꯣ ꯃꯥꯅꯤ ꯏꯇꯥꯎ ꯍꯧꯖꯤꯛꯄꯨ ꯐꯥꯒꯤ ꯇꯧꯕꯩ ꯃꯇꯝꯂꯣ ꯌꯥꯗ ꯌꯥꯗ꯭ꯔꯒ ꯐꯥꯔ ꯂꯧꯔ ꯂꯣꯏꯔꯦ ꯍꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯌꯥꯗꯦ ꯍꯥꯟꯅꯗꯒꯤ ꯂꯩꯀꯥꯏ ꯑꯅꯤꯁꯤ ꯌꯥꯅꯗ ꯂꯩꯔꯦ ꯀꯃꯥꯏꯅ ꯐꯥꯔ ꯂꯧꯗꯣꯏꯅꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯋꯥꯕ ꯇꯥꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣ ꯄꯥꯝꯕꯩ ꯑꯃꯗꯤ ꯂꯩ ꯀꯩꯅꯣ ꯏꯇꯥꯎ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯑꯍꯟ ꯑꯃꯁꯨ ꯂꯩ ꯑꯍꯟꯗꯨꯒ ꯑꯩꯈꯣꯏ ꯂꯣꯏꯅꯅ ꯃꯣꯏ ꯌꯨꯝꯗ ꯑꯃꯨꯛꯇꯪ ꯆꯪꯉꯗꯤ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯉꯨꯕ ꯌꯥꯅꯤ ꯏꯇꯥꯎ ꯑꯗꯨꯅ ꯐꯔꯅꯤ ꯏꯇꯥꯎ ꯐꯩꯅꯤ ꯏꯇꯥꯎ ꯑꯗꯣ ꯏꯇꯥꯎꯗꯤ ꯍꯌꯦꯡ ꯀꯃꯥꯏꯅ ꯇꯧꯕ ꯏꯇꯥꯎ ꯑꯌꯨꯛꯇꯤ ꯑꯩꯁꯦ ꯄꯥꯎꯆꯦ ꯊꯤꯟꯕ ꯆꯠꯂꯦ ꯑꯗꯨꯅ ꯑꯩ ꯈꯤꯇꯪ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯦ ꯑꯩꯗꯤ ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯏꯇꯥꯎ ꯃꯦꯂꯩꯅꯦ ꯑꯩꯅꯦ ꯑꯗꯒꯤ ꯑꯍꯟꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯔ ꯇꯧꯔꯒ ꯁ꯭ꯋꯥꯏꯗꯒꯤ ꯀꯅꯥ ꯀꯅꯥꯅꯣ ꯇꯧꯔ ꯆꯠꯂꯁꯤ ꯑꯗꯣ ꯏꯇꯥꯎ ꯃꯦꯂꯦ ꯅꯪ ꯍꯌꯦꯡꯁꯦ ꯑꯌꯨꯛ ꯉꯟꯇꯥ ꯑꯩꯈꯣꯏꯗ ꯂꯥꯛꯎꯀꯣ ꯑꯩ ꯂꯥꯛꯑꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯁꯤ ꯏꯇꯥꯎ ꯏꯃꯥꯅꯁꯨ ꯅꯪ ꯉꯁꯥꯏꯗꯩ ꯍꯪꯕꯅꯦꯕ ꯏꯇꯥꯎ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕ ꯏꯇꯥꯎ ꯀꯞꯄꯤꯔꯣ ꯀꯞꯀꯅꯨꯁꯤ ꯆꯠꯁꯤ ꯌꯥꯔꯣꯏ ꯏꯇꯥꯎ ꯆꯠꯁꯤ ꯏꯇꯥꯎ ꯆꯠꯁꯤꯂꯣ ꯏꯃꯥꯅꯅꯦ ꯅꯪ ꯍꯜꯂꯛꯇꯦꯅ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯉꯟꯇꯥ ꯂꯥꯛꯑꯝꯃꯕꯅꯤ ꯆꯠꯁꯤ ꯂꯥ ꯆꯠꯁꯤ 이붕어나 머파마랑 성강강다나 이강강옥다나 와리시대 했다 역신베이시고 그리기는 이붕어 하 다다 와리시 아무름도 ጸ키도래 나나오노지 하이젠키부더니 숨더보니 이붕어 메레이나 이디마 타자 만비기데먹다 샤나기 릭 아마극 사비키말레 모헐망나기 아도 따다나 와리다 까리다 레풍 야까부도 숨 와리 사부도 수 야우비 크라말레 ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯁꯦꯡꯕ ꯑꯃꯇꯪ ꯈꯪꯖꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯑꯩ ꯇꯥꯗꯒꯤꯗ ꯂꯥꯛꯆꯔꯤꯅꯤ ꯇꯥꯗ 이붕어 마시 이붕어 능기 와리 오랜만이네 마니 ꯀꯩꯅꯣ ꯈꯨꯔꯥꯏ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯀꯗꯥꯏꯗ ꯏꯃꯨꯡ ꯃꯅꯨꯡ ꯋꯥ ꯑꯣꯏꯗꯣꯏꯅꯣ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯑꯃꯅ ꯁꯅꯥꯏ ꯂꯤꯑꯝ ꯄꯤꯌꯦꯁꯦ ꯂꯩꯀꯥꯏ ꯋꯥ ꯂꯥꯎꯅꯔꯕꯅꯦ ꯀꯃꯥꯏ ꯏꯃꯨꯡ ꯃꯅꯨꯡ ꯋꯥ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏ ꯅꯪ ꯌꯧꯁꯜꯂꯛꯀꯅꯨ ꯅꯪ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯦꯛꯇ ꯌꯥꯎꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯔꯤ ꯈꯪꯉꯤ ꯅꯪꯅ ꯀꯩꯗꯧꯕꯩ ꯌꯥꯎꯔꯤꯅꯣ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗꯣ 이스 어디 와 네 띠가 아니야 리가이디 까는버리야 마카레 게임 사는 비름이까 까는버 링거 봐 리가이디 살리 바래 뭘 망하기 아이 일에 좀 보는 막 하더라가 사기 릭 살리 바래 아두가 말아 집을 줄 알아매 리가도 호이 바보는 우마 땀다 뭐라 다들이 버리 빠도 똑똑가 아이오들 오비리 줄 알아매 아두가 바보는 릭지 우마 땀다 다보 소발 그리 줄 알아매 카이노 하리시 뭐 멜레 야래 야래고 야래 멜레 답살로 낭나부 그다이 얘기 뭘 망하기 사나기냐 하 그다이 되노 봐 사나 후라 내가 해버디 야 쳤다 얘라 인도 후라 뭐가 있다 했는데 후라한테 너무 야래고 와리 들으셔 봐야 아 까리나 ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯤꯁꯤꯕꯨ ꯀꯩꯅꯣ 이베마 타자 응아이코 빈맥키누 시 시니 시
Ibungo Melena, Nangidamata, Muhor Mangagi, Sanagi Sandremi Pareng Masaduna, Nangunung Shibagidamata Piki Hai. Nanga Melegasu, Nusine Hibse Melena Hai, and Masiya Semo Wari Wahongsia. Ibima the Gi counting the I quit me am lively. On the highway. I cannot take a de. I know Siri Sandremi Pareng say, Imaga Babuna Sabiba. I want to come to the Sanagri Pinaki was like, Mayam the Palm Mrs. Singapore Sinatra, Mayam the Tolitra, name them the big I still home door when you be a money, long door when you be. As Pillarini never here. It's not a pin of Kumami, Papa Kundo, Pillarini, a Sinatra in a Pami, Bascom Pakundo, Pilla would not draw. Ha! Hey, no mind, no mind, you can't, hey. I know a sign of run going when you had to son of run going when you say, who run going when you the big crow, no mind, you can't draw. Some piece of Dorba. Let me show me the legacy. The gun of the Sabine. We don't know who look at Luna. Hey, look at Luna. Hey! Run me! Mele, come on! Run me! Sana una me bisa di pal dia. Run me! Aku bersum semua macam tumin leh, adro. Nanti polis tak pun kena tahu terdi aroi me. Sana do angang nanti. Mengor mangaga do ID ima poki imit bu jadi ne. Kaino sum tumin leh itu bu. Nang jual kanam dikhalu. Nang apa mam di hayo ne. Polis tak sir kaita uji ke ba. To. Sana sabai koi di ngai bukan betai. Khang bukan betai. Kaino ito? Kaino nang hai dubo? Matang sabda ai khut soidan thagani. Kari. Karam matang sabon hai jibo. Kumai yang ito. Ai kumai yang. Yamba, yamba bune. Okay, nung tang sakit tau bune. Nanday banggi saikom ta tumbisna hoy yum sibu kada wai dono. Igi lambi sida chom na chatpiro. Adu yet lomda. Hajallo. Yamba dum yamba su nungai biramane. Nungudi nungai bo kui da bani. ꯈꯣꯡꯎꯞꯁꯤ ꯂꯝ ꯂꯥꯞꯅ ꯂꯥꯛꯄꯅꯤꯅ ꯈꯤꯇꯪ ꯎꯐꯨꯟꯗꯤ ꯊꯥꯡꯉꯦ ꯁꯤꯗ ꯀꯨꯝꯊꯔꯛꯏꯕ ꯅꯨꯄꯥꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯉꯁꯥꯏꯗꯒꯤ ꯃꯤꯌꯥꯝꯅ ꯃꯁꯤꯗ ꯉꯥꯡꯉꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯃꯣꯏꯗ ꯇꯠꯇꯅ ꯍꯪꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯨꯅꯤ ꯃꯪꯂꯦꯝ ꯑꯩꯒꯤ ꯃꯤꯡ ꯃꯪꯂꯦꯝ ꯃꯐꯝꯁꯤ ꯏꯪꯅ ꯆꯤꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯩꯈꯣꯏꯅ ꯃꯤꯔꯝꯗ ꯀꯣꯏꯆꯠ ꯆꯠꯇꯅ ꯐꯖꯕ ꯃꯌꯥꯝ ꯎꯔꯨꯔꯒꯁꯨ ꯑꯔꯣꯏꯕꯗ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯂꯩꯇꯦꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯔꯝꯕꯗꯨ ꯆꯨꯝꯈ꯭ꯔꯦꯗ ꯑꯩꯗꯤ ꯂꯩꯀꯥꯏ ꯋꯥꯡꯕꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯦ ꯑꯩ ꯈꯪꯗꯦ ꯌꯥꯝꯅ ꯃꯔꯧ ꯂꯩꯅ ꯊꯃꯣꯏꯗ ꯑꯔꯨꯝꯕ ꯑꯃ ꯌꯥꯎꯅ ꯍꯥꯏꯕꯤꯗ ꯁꯣꯝꯕꯨ ꯌꯨꯝ ꯀꯩ ꯄꯥꯟꯕꯤꯔꯕ꯭ꯔꯥ ꯄꯥꯈꯪꯂꯣ ꯄꯥꯟꯗ꯭ꯔꯤ ꯄꯥꯟꯗꯧ ꯃꯥꯟꯗ꯭ꯔꯦ ꯊꯥꯖꯕ ꯌꯥꯕ ꯅꯨꯄꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯔꯪ ꯉꯥꯛꯇ ꯉꯥꯎꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯦ ꯃꯤꯔꯝꯗ ꯂꯩꯕ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯈꯛꯇꯅꯤ ꯃꯣꯏꯅ ꯄꯥꯝꯃꯤꯁꯤ ꯅꯪꯒꯤꯁꯤꯗꯤ
ꯑꯩ ꯐꯥꯎ ꯏꯀꯥꯏꯁꯜꯂꯛꯑꯦꯍꯦ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦ ꯅꯠꯇꯦ ꯑꯩ ꯌꯨꯝꯗꯤ ꯈꯔ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤꯅꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯅꯨꯄꯤ ꯑꯃ ꯍꯩꯅ ꯁꯤꯡꯅꯩꯌꯦ ꯑꯗ ꯅꯨꯄꯤꯗꯨ ꯁꯨꯝ ꯁꯛꯈꯪ ꯃꯥꯏꯈꯪꯅꯖꯤꯔꯩꯅ ꯑꯩ ꯂꯥꯛꯄꯅꯤ ꯍꯌꯦꯡ ꯆꯠꯂꯅꯤ ꯌꯨꯝ ꯀꯩꯁꯨ ꯈꯔ ꯂꯣꯏꯁꯟꯗꯕ ꯌꯥꯗꯦ ꯂꯨꯍꯣꯡꯕ ꯀꯨꯏꯁꯜꯂꯛꯇ꯭ꯔꯕꯅꯤꯅ ꯀꯩꯅꯥꯗꯨ ꯊꯥꯖ ꯀꯧꯕ꯭ꯔꯣ ꯀꯧꯏ ꯅꯪꯗꯤ ꯌꯥꯝ ꯈꯪꯉꯝꯃꯤꯅ ꯈꯔ ꯈꯪꯍꯟꯕꯅꯦ ꯊꯥꯖꯗꯨꯕꯨ ꯃꯤ ꯐꯕ꯭ꯔꯣ ꯃꯁꯛꯄꯨꯗꯤ ꯄꯨꯔꯥ ꯂꯥꯏꯔꯦꯝꯕꯤꯅꯤ ꯈꯤꯇꯪꯒ ꯋꯥꯉꯝꯃꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯔꯗꯧꯅꯤ ꯑꯗꯣ ꯊꯥꯖꯒ ꯅꯪꯒꯕꯨ ꯈꯪꯅꯕ꯭ꯔꯣ ꯑꯔꯦꯝꯕ ꯍꯥꯏꯔꯝꯃꯤ ꯊꯥꯖ ꯀꯧꯕꯤ ꯅꯨꯄꯤꯗꯤ ꯈꯪꯅꯕ ꯂꯩꯇꯦ ꯌꯥꯝ ꯀꯨꯏꯅ ꯊꯥꯖ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯀꯣꯏꯔꯝꯃꯦ ꯃꯥꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕꯤ ꯁꯅꯥꯗ ꯆꯣꯞꯄꯤ ꯅꯨꯄꯤꯅꯤ ꯃꯈꯣꯏꯁꯤꯅꯤ ꯁꯅꯥꯒ ꯅꯨꯡꯁꯤꯅꯕꯒ ꯑꯣꯟꯅꯩ ꯍꯥꯏꯁꯤ ꯅꯪꯒꯤꯁꯤꯗꯤ ꯑꯩ ꯐꯥꯎ ꯅꯨꯄꯤ ꯊꯤꯗꯧꯕꯒ ꯇꯟꯁꯤꯜꯂꯛꯑꯦꯍꯦ ꯅꯪꯒꯤ ꯊꯥꯖꯗꯨ ꯑꯩꯒꯤ ꯊꯥꯖꯗꯨ ꯅꯠꯇꯦꯀꯣ ꯑꯣꯏꯔꯁꯨ ꯀꯩꯗꯧꯒꯦ ꯅꯪꯗꯤ ꯂꯨꯍꯣꯡꯗꯣꯔꯦ ꯀꯩ ꯃꯥꯡꯉꯒꯦ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩ ꯀꯣꯛꯀ ꯄꯨꯡꯉꯥꯎ ꯉꯥꯎꯏ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯉꯩꯗ ꯀꯥꯎꯏ ꯑꯩꯒꯤ ꯃꯤꯡ ꯃꯪꯂꯦꯝ ꯁꯣꯝꯒꯤ ꯃꯤꯡ ꯀꯩ ꯀꯧꯕꯤꯒꯦ ꯃꯦꯂꯩ ꯀꯧꯏ ꯁꯅꯥ ꯁꯨꯗꯨꯅ ꯈꯨꯠꯁꯨꯃꯟ ꯈꯔ ꯐꯪꯉꯛꯄꯗꯨꯅ ꯍꯤꯡꯉꯤ ꯍꯧꯖꯤꯛꯇꯤ ꯁꯅꯥꯁꯨ ꯁꯨꯗ꯭ꯔꯦ ꯀꯣꯟꯁꯪ ꯍꯣꯡꯒꯦ ꯈꯟꯕꯁꯨ ꯀꯨꯏꯔꯕꯅꯤ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯍꯣꯡꯒꯅꯤ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯃꯇꯨꯡ ꯊꯦꯡꯅꯕꯗꯗꯤ ꯑꯩꯒꯤ ꯁꯅꯥ ꯁꯥꯕꯗꯣ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤ ꯕꯦꯡꯒ꯭ꯂꯣꯔꯗꯗꯤ ꯁꯅꯥꯁꯦ ꯌꯥꯝ ꯍꯣꯡꯉꯦ ꯑꯗꯨꯅ ꯁꯟ 12-18 ꯈꯛꯀꯤ ꯈꯨꯖꯤ ꯑꯃꯈꯛꯇ ꯊꯥꯖꯒꯤ ꯁꯥꯕꯤꯒꯦꯅ ꯑꯩꯅ ꯍꯣꯠꯅꯔꯤ ꯌꯥꯝ ꯋꯥꯔꯦꯗ ꯁꯤꯜ ꯄꯥꯏꯕ ꯅꯃꯥꯏ ꯊꯥꯖꯜꯂꯛꯎꯔꯣ ꯅꯉꯣꯟꯗꯅꯤ ꯍꯥꯏꯁꯦ ꯅꯆꯥꯅꯨꯄꯤ ꯐꯥꯎꯕ ꯍꯦꯟꯗꯣꯛꯇꯅ ꯅꯌꯥꯅꯨꯄꯥ ꯐꯥꯎꯕ ꯁꯅꯥ ꯅꯪ ꯍꯥꯏꯗꯣ ꯀꯅꯥꯗꯅꯣ ꯅꯉꯣꯟꯗꯅꯤ ꯍꯥꯏꯁꯦ ꯅꯅꯥ ꯇꯥꯗ꯭ꯔꯣ ꯑꯗꯨ ꯅꯨꯄꯥꯗꯨꯅ ꯍꯥꯏꯗꯣ ꯑꯩꯕꯨ ꯎꯗꯦꯅꯦ ꯅꯪꯒꯤ ꯅꯨꯄꯤ ꯄꯨꯈꯤꯕꯗꯨꯔꯣ ꯍꯩ ꯃꯤꯒꯤ ꯅꯨꯄꯤ ꯃꯨꯟꯕꯣ ꯅꯪ ꯅꯨꯄꯤ ꯌꯥꯝ ꯐꯪꯗ꯭ꯔꯕꯣ ꯍꯣꯏ ꯊꯥꯖ ꯅꯆꯥꯗꯣ ꯁꯅꯥ ꯁꯨꯕ ꯑꯩ ꯃꯥꯅ ꯄꯣꯛꯎꯀꯣ ꯆꯨꯝꯃꯤ ꯑꯩ ꯊꯥꯖ ꯅꯪ ꯅꯆꯥꯗꯣ ꯏꯇꯥꯎꯗꯧꯅ ꯌꯨꯝꯃꯥꯏ ꯇꯥꯕ ꯑꯃ ꯄꯣꯛꯎ ꯏꯇꯥꯎ ꯃꯤꯕꯨ ꯎꯗꯦꯅꯦ ꯃꯁꯥꯁꯤꯒ ꯁꯤꯅ ꯍꯛꯆꯥꯡ ꯐꯕꯤꯗꯣ ꯃꯁꯤ ꯊꯥꯗꯣꯛꯈꯤ ꯐꯔꯅꯤ ꯃꯦꯂꯩ ꯇꯥꯆꯧꯕ ꯅꯪꯁꯦ ꯀꯩꯗꯧꯔꯤꯅꯣ ꯏꯌꯥꯝꯕꯁꯨ ꯌꯥꯝ ꯋꯥꯔꯦ ꯉꯥꯛꯇꯪ ꯄꯣꯊꯥꯒꯦ ꯆꯠꯂꯣ ꯅꯪ ꯌꯨꯝ ꯆꯠꯂꯣꯕ ꯅꯪ ꯇꯥꯆꯧꯕ ꯑꯩ ꯉꯁꯤꯗꯤ ꯌꯨ ꯈꯤꯇ ꯊꯛꯀꯦ ꯀꯔꯤ ꯅꯪ ꯌꯨ ꯊꯛꯀꯦꯕ ꯆꯠꯂꯍꯦ ꯌꯨ ꯊꯛꯀꯦ ꯀꯥꯏꯅ ꯐꯥꯛ ꯊꯥꯗꯜꯂꯛꯇꯅꯕ ꯑꯁꯦꯡꯕꯅꯤ ꯇꯥꯆꯧꯕ ꯅꯅꯥꯎꯅ ꯉꯁꯤ ꯈꯤꯇꯪ ꯍꯥꯏꯕꯗ ꯄꯤꯊꯔꯣꯏꯗ ꯇꯥꯆꯧꯕ ꯅꯪ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯁꯦꯡꯕꯅꯤ ꯇꯥꯆꯧꯕ ꯑꯩ ꯌꯨ ꯈꯤꯇ ꯊꯛꯆꯒꯦ ꯅꯪ ꯍꯧꯖꯤꯛ ꯀꯩꯅꯣ ꯋꯥꯒꯤ ꯃꯔꯛꯇ ꯏꯌꯥꯝꯕ ꯑꯩꯈꯣꯏꯗꯤ ꯃꯥꯒ ꯃꯤꯁꯛꯅꯩ ꯅꯪꯗꯤ ꯅꯌꯥꯝꯕꯅ ꯑꯐꯕ ꯃꯤꯁꯛ ꯑꯣꯏꯍꯟꯅꯤꯡ ꯂꯩꯈꯣ ꯅꯪ ꯉꯁꯤ ꯁꯤ ꯐꯤꯂꯝ ꯌꯧꯔꯛꯏꯁꯦ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯗꯤ ꯁꯦ ꯏꯌꯥꯝꯕ ꯁꯦꯡ ꯈꯨꯝ ꯁꯦ ꯈꯨꯝꯃꯣ ꯑꯩ ꯈꯪꯗꯦ ꯇꯥꯆꯧꯕ ꯌꯨ ꯊꯛꯑꯒ ꯋꯥꯈꯜꯁꯦ ꯈꯔ ꯏꯪꯊꯒꯗ ꯃꯥꯜꯂꯦ ꯑꯩ ꯈꯤꯇ ꯊꯛꯆꯒꯦ ꯇꯥꯆꯧꯕ ꯅꯪ ꯇꯁꯦꯡꯅ ꯌꯨ ꯊꯛꯀꯗ꯭ꯔꯥ ꯑꯩ ꯊꯛꯀꯅꯤ ꯇꯥꯆꯧꯕ ꯅꯪ ꯌꯨ ꯊꯛꯀꯅꯤꯀꯣ
난 다시 나 주탁 난 다시 너 주탁하니까 내가 특히 하리디 야마 비탁해 누가 너는 가오르바 야마 비탁해 너는 가오르바 야마 비탁해 말이구나 비탁해 나를 빼들고 야마 비탁해 이거 탁해 가리 아이나 밤이 우리니와 어이, 탁해다. 나오네. 어. 뭐 마빠게 원하는 거 아니지? 뭐 마빠도 이디 누구 양파브랭 가는 애원들이 좀 성공해 나오는 거 같아요. 아두가 나는 강에 와야지. 뭐 마빠도 사티 벗더는 방에 맞다. 뭐 마빠도 뭐 마빠도 좀 마야니 tamau. 나와. 아이는 지 마빠 하이세. 이 더모이지 또 나와. 뭐 마빠마 자네네. 저거 이 저야 누아이때. 너나 나가 누아이티부터 해주가게. 나가 누아이티부터 해주가. 아이소 이게 누시는 분 비염 되지라미. 만에 온다 남탁도 없더나 봐. 망아 시디 이나끄라 굴렁이 미음서 그래. 아두나 내가 시에이 나시 보고다이 흉이 빠져들어 일리. 저와 내게 와부터 죽하게. 저와 뭐이지 내가 사 떠네 사. 말라ik tami college kai. Du ta chawa. Mi minung si ha ba che. Ba khoi gi ma ba cha da ne. Ma che. Ama bo yau di. Ai yan bien de da la wa. Ai. 와. 능기 타지도 awalgai 타지도 나무 따시 놀면 saksabanito nang tasin hundolam saksabanito tasin hundolam saksabanito kagadi ai moi padu shala hagi ai shala hagi ai 나 저와 마두기 맞다며 행했다 저와 나 시에이네 하우이지 다 저와 누시 마 장난네 빅 탄네 또 뭐지 까르래 오늘 다 저와 chocolate 농시 chocolate nung si mây chocolate nung si mây na chocolate chocolate nung si mây na
Chagle chagle Ningam da poloi oi haure Kapna lel haure Chagle chagle Nungshi maina Chagle chagle Lamuk nare lamang nare punsi ase minambira thamoi se lamuk nare lamang nare punsi ase minambira thamoi se karigi aibu pupirambano sangjau naidra ipakta karigi aibu Chagle nungshi maina chagle chagle Siglago pai khare tin khare malangda Siglago pai khare khare malangda pamjaba kaidongda siglagu sagatjaramba manglalsu panthungi Rangamaru oi haure sagle sagle nungshi maina sagle sagle ningam da poloi oi haure kapna lel haure Chagle chagle nungshi maina chagle chagle generator do
ꯊꯕꯛ ꯏꯪꯈꯥꯡ ꯈꯤꯇꯪ ꯂꯣꯏꯁꯤꯟꯈꯤꯁꯤ ꯑꯗꯨꯒ ꯇꯞꯅ ꯃꯨꯊꯠꯂꯣꯍꯦ ꯁꯅꯥꯅ ꯂꯩꯇꯦꯡꯗ꯭ꯔꯕꯁꯨ ꯐꯖꯔꯕ ꯊꯥꯖꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯂꯩꯇꯦꯡꯁꯟꯕꯁꯤꯗꯤ ꯀꯩꯗꯪꯉꯨꯔꯅꯤ ꯌꯥꯝ ꯐꯖꯩꯀꯣ ꯇꯁꯦꯡꯅ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯃꯗꯒ ꯌꯨꯝ ꯄꯥꯟꯖꯔꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯒꯗꯕꯅꯤꯅ ꯑꯗꯨꯕꯨ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯣꯏꯅ ꯈꯨꯗꯤ ꯊꯤꯔꯦꯅꯦ ꯍꯥ ꯆꯥꯛꯀꯧꯕ ꯂꯣꯏꯔꯗꯤ ꯑꯩ ꯑꯃꯨꯛ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯠꯂꯅꯤ ꯅꯪ ꯅꯊꯟꯗ ꯂꯩꯍꯧꯅꯤ ꯈꯟꯕꯗ ꯑꯩꯗꯤ ꯆꯠꯄꯨ ꯆꯠꯅꯤꯡꯗ꯭ꯔꯦꯗ ꯑꯩꯁꯨ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨꯗꯅ ꯑꯃꯨꯛꯇꯁꯨ ꯆꯠꯇ꯭ꯔꯦ ꯊꯨꯃꯟꯗ꯭ꯔꯣ ꯅꯪꯕꯨ ꯍꯦꯛ ꯄꯨꯔꯒ ꯆꯠꯄꯗꯤ ꯏꯊꯟꯇ ꯂꯩꯍꯧꯒꯗꯕꯗꯣ ꯑꯗꯨꯗ ꯁꯨꯝ ꯑꯩ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯧꯖꯔꯨꯈꯤꯒꯦ ꯊꯥ ꯈꯔꯒꯤ ꯃꯅꯨꯡꯗ ꯅꯪꯁꯨ ꯄꯨꯁꯟꯕ ꯌꯥꯅꯕ ꯑꯩꯅ ꯍꯥꯟꯅ ꯆꯠꯂꯒ ꯁꯤꯜꯂꯨꯕꯅ ꯐꯠꯇ꯭ꯔꯣ ꯁꯣꯏꯕꯨ ꯁꯣꯏꯗ꯭ꯔꯕꯣ ꯑꯦ ꯐꯥꯒꯤ ꯃꯥꯜꯂꯕꯣ ꯅꯪ ꯂꯤꯛꯁꯤꯗꯤ ꯐꯖꯩꯌꯦ ꯑꯗꯨꯃꯗꯤ ꯂꯧꯊꯣꯛꯄ ꯀꯥꯎꯔꯕꯣ ꯐꯖꯗ꯭ꯔꯥ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯁꯥꯕꯤꯕꯅꯦ ꯌꯥꯝ ꯐꯖꯕꯅꯦ ꯃꯣꯍꯣꯔ 5ꯒꯤꯅꯦ ꯊꯥꯏꯅꯒꯤ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡꯗꯣ ꯑꯗꯨꯗꯒꯤ ꯁꯤꯅ ꯈꯖꯤꯛꯇꯪ ꯈꯦꯠꯅꯩ ꯍꯧꯖꯤꯛꯇꯤ ꯁꯤꯁꯦ ꯑꯗꯨꯝ ꯆꯠꯅꯔꯕꯅꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯐꯖꯩꯌꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯅꯥ ꯂꯨꯄꯥꯁꯦ ꯀꯌꯥ ꯀꯜꯂꯛꯇꯦ ꯀꯩꯅꯦꯒꯦ ꯑꯗꯨꯗꯤ ꯁꯅꯥ ꯂꯨꯄꯥ ꯀꯜꯂꯛꯇꯕ ꯃꯤ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯇꯥꯃꯣ ꯇꯥꯔꯦꯅꯦ ꯁꯅꯥ ꯂꯨꯄꯥ ꯀꯜꯂꯛꯄ ꯃꯤ ꯊꯤꯌꯨ ꯍꯥꯏꯔꯒꯗꯤ ꯅꯪ ꯇꯥꯔꯦꯅꯦ ꯑꯩꯁꯤ ꯅꯨꯄꯤ ꯊꯤꯕ ꯁꯨꯡꯈꯪ ꯈꯪꯗꯔꯣꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯂꯨꯝꯅ ꯇꯧꯕꯁꯨ ꯀꯥꯟꯅꯗꯦ ꯁꯤ ꯑꯣꯏꯔꯗꯤꯕ ꯃꯧ ꯅꯍꯥ ꯃꯃꯤꯠ ꯌꯥꯝꯕꯤ ꯑꯃ ꯀꯣꯛꯒꯩ ꯂꯨꯝꯃꯒ ꯂꯥꯏꯕꯛ ꯌꯦꯡꯍꯧꯔꯗ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯇꯟꯖꯥꯁꯤꯗ ꯌꯨ ꯂꯧꯕ ꯊꯥꯈꯤꯕ ꯑꯅꯤꯗꯣ ꯁꯨꯡꯀꯥꯟ ꯅꯦꯍꯜꯂꯔꯣꯏꯗꯕ ꯇꯧꯔꯤꯁꯦ ꯍꯥꯏ ꯑꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯃꯨꯜꯂꯝꯃꯤꯕ ꯍꯩꯔꯥꯡꯅ ꯇꯧꯔꯤꯁꯤꯅ ꯑꯗꯤ ꯐꯥꯗꯔꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯍꯧꯕꯅꯤ ꯄꯤ ꯂꯥꯎ ꯂꯩꯍꯧꯕꯅꯤ ꯑꯁꯤ ꯑꯣꯏ ꯂꯥꯏꯕꯛ ꯌꯦꯡꯉꯁꯤꯔ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯂꯩꯈꯣꯡꯅ ꯑꯩꯅ ꯁꯣꯝꯂꯒ ꯅꯥꯆꯣꯝꯁꯨ ꯃꯤꯅ ꯆꯦꯟꯈ꯭ꯔꯦ ꯅꯍꯥꯛꯄꯨ ꯁꯪꯖꯕ ꯑꯩꯗꯤ ꯅꯪ ꯂꯧꯗꯕ ꯌꯥꯗꯦ ꯅꯝꯗꯅ ꯅꯊꯣꯏ ꯂꯩꯇꯕ꯭ꯔꯣ ꯂꯩꯄꯨꯡꯁꯤꯗ ꯐꯝꯃꯒ ꯋꯥꯔꯤ ꯉꯥꯡꯗꯣ ꯁꯣꯛꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯣ ꯍꯤꯡꯒꯣꯜ ꯁꯦꯡꯒꯣꯂꯣ ꯁꯦꯜ ꯄꯤꯕꯤꯒꯦ ꯅꯪꯅꯕꯨ ꯍꯥꯏꯔꯗꯤ ꯅꯣꯏꯒꯤꯗ ꯅꯠꯇꯅ ꯃꯤꯒꯤꯁꯨ ꯌꯥꯎꯅ ꯂꯣꯏ ꯁꯨꯕꯤꯔꯒꯦ ꯃꯁꯛꯁꯤꯒ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯊꯥꯗꯣ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯅꯪꯅ ꯑꯩꯒꯤ ꯍꯪꯉꯣꯏ ꯇꯣꯡꯁꯥꯡ ꯇꯥꯔꯦꯅꯦ ꯊꯥꯗꯣ ꯊꯥꯗꯣ ꯍꯥꯏꯕꯅꯦ ꯃꯦ ꯅꯪ ꯊꯕꯛ ꯌꯥꯝ ꯂꯩꯇꯕ꯭ꯔꯥ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯅꯨꯄꯤ ꯂꯣꯏ ꯂꯛꯅꯩꯁꯦ ꯀꯩꯒꯤꯅꯣꯕ ꯅꯪꯗꯤ ꯊꯕꯛ ꯂꯩꯔꯦ ꯍꯦ ꯃꯤꯅ ꯅꯨꯄꯤ ꯂꯛꯅꯕꯗ ꯀꯜꯂꯛꯏꯔ ꯅꯪꯗꯤ ꯊꯕꯛ ꯂꯩꯔꯦ ꯍꯦ ꯅꯪꯗꯤ ꯅꯪꯒ ꯅꯨꯡꯁꯤꯅꯔꯝꯕ ꯅꯪꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯗꯣ ꯃꯤ ꯂꯧꯈ꯭ꯔꯦꯗꯥꯏ ꯃꯨꯟꯈ꯭ꯔꯦꯗꯥꯏ ꯑꯗꯨꯗꯤ ꯍꯥꯏꯗ꯭ꯔꯦ ꯅꯁꯛꯇꯨꯅ Kailan ulit ito? Kailan ulit ito?
ꯀꯩꯅꯣ ꯇꯧ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ 이봉아 ꯅꯪ ꯊꯕꯛ ꯌꯥꯝ ꯂꯩꯇꯕ꯭ꯔꯥ ꯊꯕꯛ ꯂꯩꯇꯕ꯭ꯔꯥ ꯊꯕꯛ ꯂꯩꯕꯒꯤꯅꯤ ꯐꯨꯅꯔꯝꯃꯤꯁꯦ ꯅꯪ ꯑꯩ 이tom도 ꯑꯣꯏꯕꯒꯤ ꯅꯪ ꯐꯨꯕꯤꯗ꯭ꯔꯕꯅꯤꯀꯣ ꯅꯪ ꯅꯨꯄꯤꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯧ 피범지가 매마 근데 뭐이가 온전으로 봐 근데 야 온전으로 잘로 보내 파니 쏴 아, 짜닝들아 봐. 레로. ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯃꯩꯇꯩ ꯃꯌꯦꯛꯁꯤ ꯄꯥꯕ ꯊꯣꯛꯄꯤꯗ꯭ꯔꯒꯁꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯃꯤꯟꯅꯈꯤꯁꯤ